mayam bohamu mutada kangli review taram nokchari ngasi mayam from the kudol tamjagadoriba movie sigi mamina Varudu kaavalenu pare mayam da matam mangan dabida warisi liba hopjaraklage warisi liba matam da karigumba soi khibalan khiba yawbu taragasu mayam na ngapi gani haiba wafam asi mangjong na thamjari movie sigi hawrapagi senda aikoina uba fangliba asi bhumika hariba napi asi maki semladuna sari fajaba masele sana yali makeup thai aduga mahak mayumgi living room da kumthare living room da mahapu yengba lakpagi damata nupa malaklame matau ududa nupa aduna nang luhongbasi yarabra haiduna hangi maduna bhumikana aigi ima ipana sinma khute magadu aina loina yare haiduna mahana ikairap tawna khumi matau ududa bhumikagi mamadi yamna haraujaba mapokhi bhumikagi maming asi chamna bhumi haina kawi mama prabhana tum haugalakpa matamdadi thokliba thodoksinga adudi manglan ngakta oiduna lerami madura machana pidu changaktuna imanan tawribase kadawrino haiduna hangi madura mama adunasu nangi sari dudi kara chakraba nangi sana likon singa dudi kara chakraba hauji nana phiron yam thuna hodoktuna laklibase kamdawribano haiduna hangi machana pidudi mafam aduda brush tawribani haiduna brush parka changi tasina haiba matana mama bu hotokpa lakpani mama asinadi machana pibu yamna luhongningba moong ama aikoina ubu fangi madura machana piduna nang mangamu mangba haurabra madam mamana nangna nayumna gai panduna anganga yautaragade aina masuguma manglanasi mangbagi thudokpa kanaba leibrani nangna luhongu yadabagi damakta masuguma manglansing asi manglibani hadra mahana machana piduda hari madagi mamadra makhatare andaki mapo sidabu aigi chana pigi luhongbasibu karam kanda ubu fangduribano isuga dabu aibu karam kanda sanaba fangduribano haiduna hari waiduta matanda machana piduna mayam khanbalairi aigi breakfast and semo ai office tengi hadra mahsu mafam madragi thoki machana piduna tholoktuna mapaga wari sane madra mapana khabar paduna leibagi mong adu uba matamda machana pina hare baba khabar du kari yauri bagini madra mapana karibu yauru nigi crime khara yauni mihatpa bom bukai ba nomai kauna ba si mangai redana madragi mama tuso nakandagi phajilактuna mapa duda nakoine na gerga hare nang maro ma nachana pigi di khange di laitadana समाज की खंद्र लेरे लेबासी की खंद्र लेरे मधुर की मपा दुना मचान पीदा नारोन दा हरे महागसे अमु हौर मालेने मधुर मचान पीदुना सु यारो यारो बाबा महागसे मंगलान दा फाव आइगी लोहमगी मंगलान मंगदुना लेरबनी मधुर की मचान पीदुसु बबाई हरम दुना खुद हरम दुना चतखे मपा दुसु मकुल हाइदुना लेहवे मोंग दु ब मतमदा ममाना नचान पीसिबो खुदता हाइदुना लेरगे हरिबरा मखों मकुल असि चामथोकलदुना माकी नुपा मेमदगा थागे हाइबगे वखंगा लेत्रबरा हाइदुना हंगे वही ताबदगी मपादुसु फोन लाक्प सारदुना मफम मदुरगी चतखे मदुरगी भूमिना थोलक्प मतमदा मफम मदुरा लेखाइगी अहल अमना करिगुम्बा नंगना सुपरमार्केट चप्प तारगदी मफम मदुरा आइबोमदा थादाबिरमु हाइदुना हरे वही ता मतमदा भूमिना चलोइ हाइदुना हरे मदुरा नुपीदुना कदौले गाड़ी से हांगसु हांगलिबनी अदुगा आई चतप यारो हरिबसना मलि भूमिना हरे गाड़ी से हांगले हाइदुना बु आइना मी अमा हेता हाबलगा चकदरा मसिबु ओतोली छोरा हाइदुना मफम मदुरगी महासु गाड़ी तोंदुना चतखे मतौ उदुरा नुपीदुसु यामना ngaktuना लेहवे तसेना हरबा मतमदा भूमिगी कैरेक्टर असि सक यामना काकपा सक यामना तखतपा नापल कावा नुपी अमगी रोल ने मदुरगी भूमिसु महाकी ऑफिस अदुरा लाई भूमिसु महाकी ऑफिस मनुंगदा चंगै ऑफिस मनुंगदा चंगपा मतमदा महाकी स्टाफ अमना सेल्फी कापतुना लेबगी मोंगद उबु मतमदा महाक यामना साउनिंगखे मदुरगी नंगना तौरिबदु कलिनो हादुना महाना महाकी स्टाफ अदुरा हंगे महाकी स्टाफ अदुसु भूमि लापगी मोंगद उबु मतमदा यामना पखचखि मदुरगी नुपीदुना हरे आइजु सुम फोटो कापगा आई फॉलोअर्स सिंगी दमते थगरपनी मंदिगी मोटिवेशनल ओइनबा थगरपगी वानिदा हाइदुना रे वहिदुता मतमदा भूमिना नंगना सगदु उबु मतमदा कलाइदगी मोटिवेशनल ओइदुरिबनो वहिदुता मतमदा नुपीदुदी वखल याना नुंगाइते मदुरगी भूमिना हरे नंगोन सावगदबनतिनी फोन की फ्रंट कैमरा सरक्लिबा मीदुरा हाना सावगदबनी माक्ति सेंदन कनगदबनी तबुदा वइना महापुदी फुबा याद्रबनीना हयेंदगी ऑफिसदा फोन परप थिंगलबनी हाइदुना हरे वहिरुदा मतंदा महाकी स्टाफदुदी यामना साउनिंगबा हाबदु ओइखे तबुदबु महा करिसु तौबा ngamjakile मदुगी मफम अदुरा नुपा अमा चंगै नुपा असि आर्किटेक्ट मचा मोइजबनी मखोइ ऑफिस थबक तवे महाना लेआउट अमा हाइबदि ब्लूप्रिंट अमा भूमिदा उले लेआउट असि मखोइगी बिल्डिंग अतोपा मसाना बुगिदमक्ता लेआउट अदु उतखेबनी तबुदबु लेआउट अदु फजति हाइरमदुना महासु मफम अदुरगी चतखे मतौदुरा आर्किटेक्ट अदुदी प्राण पुरोक चाकपा हाइबदु ओइजखि मफम अदुना मखोइगी स्टाफ बिंदु कौवा अमसु लाई मान लालिबसे मतम खरदि थेंगे हाबिदि सुमलतगी मिनिट 10 खतंग थेंगबनी मदुरा आई मतुंगदि तौजररो हादुना बिंदुना हाय मदुरा भूमिनदि यामना साउदुना
ꯅꯪꯅ ꯃꯇꯨꯡꯗ ꯇꯧꯖꯔꯔꯣꯏ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯥ ꯃꯤꯅꯤꯠ 10ꯒꯤ ꯏꯝꯄꯣꯔꯇꯦꯟꯁ ꯑꯁꯤ ꯅꯪ ꯀꯔꯤꯅꯣ ꯈꯪꯗꯦ ꯆꯍꯤ ꯑꯃꯗ ꯃꯤꯅꯤꯠ 10ꯗꯨ ꯅꯪ ꯅꯨꯡꯇꯤꯒꯤ ꯑꯁꯨꯝ ꯂꯦꯠ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯅꯪꯅ ꯁꯨꯇꯤ ꯂꯧꯕꯒ ꯆꯞ ꯃꯥꯟꯅꯗꯣꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯚꯨꯃꯤꯁꯤ ꯑꯪꯀ ꯍꯣꯠꯄ ꯌꯥꯝꯅ ꯍꯩꯕꯒꯤ ꯃꯑꯣꯡꯅꯤ ꯃꯍꯥꯛꯅ ꯕꯤꯟꯗꯨꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯍꯣꯂꯤꯗꯦꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯄ ꯇꯥꯔꯒꯗꯤ ꯃꯤ ꯑꯃꯅ ꯑꯣꯐꯤꯁ ꯑꯁꯤꯗ ꯊꯕꯛ ꯁꯨꯔꯤꯕ ꯑꯁꯤ 280 daysꯅꯤ ꯀꯔꯤꯒꯨꯝꯕ ꯅꯨꯡꯇꯤꯒꯤ ꯅꯪꯅ ꯊꯦꯡꯅ ꯁꯨꯝ ꯃꯤꯅꯤꯠ 10 ꯆꯣꯟꯊꯅ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯆꯍꯤ ꯑꯃꯗꯗꯤ 2800 minutesni ꯅꯪꯅ ꯑꯗꯨꯃꯛ ꯂꯦꯠ ꯑꯣꯏꯅ ꯂꯥꯛꯇꯣꯔꯤꯕꯁꯤ ꯃꯁꯤꯅ ꯍꯥꯏꯔꯤꯕꯁꯤ 47 hourꯒꯨꯝꯕꯅꯤ ꯅꯨꯡꯇꯤꯒꯤ non working hour ꯍꯥꯏꯇꯥꯔꯒꯗꯤ ꯏꯁꯝ ꯁꯝꯅ ꯅꯨꯃꯤꯠ 5니ꯃꯨꯛꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯗꯦꯂꯤ ꯄꯦ ꯑꯁꯤꯅ ꯀꯌꯥ ꯑꯣꯏꯔꯤꯕꯅꯣ ꯑꯗꯨꯒ ꯄꯨꯡ 5 ꯃꯥꯡꯕ ꯃꯇꯝꯗꯅ ꯅꯪꯉꯣꯟꯗ ꯀꯌꯥ ꯃꯥꯡꯉꯤ ꯍꯥꯏꯕꯁꯤ ꯅꯪ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯧ ꯃꯗꯨꯗꯒꯤ ꯁꯦꯜꯐꯤ ꯌꯥꯝꯅ ꯂꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯏꯄꯦꯝꯃ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯨꯃꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯥ ꯍꯥꯏꯕ ꯃꯗꯨꯗ ꯅꯨꯄꯤꯗꯨꯅ ꯅꯠꯇꯦ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯈꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯚꯥꯅꯨꯅ ꯐꯣꯟ ꯑꯗꯨ ꯄꯤꯔꯣ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯗꯒꯤ ꯐꯣꯟꯗꯨ ꯂꯧꯏ ꯃꯥꯅ ꯍꯥꯏꯔꯛꯏ ꯁꯦꯜꯁ ꯔꯤꯄꯣꯔꯠ ꯑꯩꯉꯣꯟꯗ ꯎꯠꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯨꯃꯤꯠ 8ꯒꯤ ꯃꯅꯨꯡꯗ ꯁꯦꯜꯁ ꯔꯤꯄꯣꯔꯠ ꯑꯗꯨ ꯎꯠꯄ ꯇꯥꯔꯒꯗꯤ ꯐꯣꯟ ꯑꯁꯤ ꯑꯩꯉꯣꯟꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯌꯥꯒꯅꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯚꯨꯃꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯀꯦꯕꯤꯟꯗ ꯆꯪꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ MDꯅꯤ ꯍꯥꯏꯕ ꯃꯈꯣꯏꯒꯤ ꯃꯈꯨꯔꯥꯒꯨꯝꯕ ꯑꯍꯜ ꯑꯃ ꯂꯥꯛꯏ ꯑꯍꯜ ꯑꯗꯨꯒ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯗꯨꯅ ꯂꯩꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯄꯤꯌꯣꯟ ꯑꯗꯨ ꯆꯥ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ MD ꯑꯗꯨꯅ ꯆꯥ ꯑꯗꯨ ꯄꯤꯈꯤ ꯆꯥ ꯑꯗꯨ MDꯗ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯚꯨꯃꯤꯗ ꯆꯥ ꯑꯗꯨ ꯄꯤꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯑꯗꯨ ꯈꯗ ꯅꯤꯛꯑꯦ ꯑꯗꯨꯅ ꯃꯍꯥꯛꯅ ꯚꯨꯃꯤꯗ ꯄꯤꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ MD ꯑꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯗꯨꯒꯤꯗꯤ MD ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯪꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯍꯟꯗꯨꯅ ꯊꯝꯂꯤꯕꯁꯤꯕꯣ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯕ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯑꯃ ꯆꯥꯗꯕ ꯇꯥꯔꯦꯅꯦ ꯃꯗꯨꯗ ꯚꯨꯃꯤꯅ ꯍꯥꯏꯔꯛꯏ ꯍꯣꯏꯗ ꯑꯪꯀꯜ ꯃꯈꯣꯏꯁꯦ ꯃꯊꯧ ꯃꯁꯛ ꯌꯥꯝꯅ ꯈꯪꯗꯕꯅꯤ ꯇꯧꯕꯇꯕꯨ ꯈꯔ ꯀꯤꯅ ꯂꯩꯖꯕꯁꯨ ꯐꯩ ꯃꯗꯨꯗꯒꯤꯗꯤ MD ꯑꯗꯨꯅ ꯐꯥꯒꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯑꯩ ꯑꯁꯤ MDꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯊꯣꯛꯈꯤꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯆꯩꯔꯛꯄꯁꯨ ꯈꯪꯗꯦꯀꯣ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯨꯃꯤꯁꯨ ꯃꯃꯣꯟ ꯅꯣꯛꯆꯔꯗꯨꯅ ꯑꯗꯨꯗꯤ ꯇꯧꯔꯣꯏꯗ ꯃꯗꯨꯒꯤ ꯑꯍꯜ ꯑꯗꯨꯅ ꯆꯥ ꯑꯗꯨ ꯁꯤꯞ ꯑꯃ ꯂꯧꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯐꯔꯦꯅꯦ ꯑꯇꯩ ꯅꯈꯣꯏ ꯅꯃꯥꯒꯤ ꯃꯔꯝꯗ ꯀꯔꯤꯅꯣ ꯀꯃꯥꯏ ꯇꯧꯔꯤ ꯃꯍꯥꯛꯄꯨ ꯑꯝꯇ ꯍꯥꯏꯔꯧꯗꯅ ꯃꯗꯨꯗ ꯚꯨꯃꯤꯅ ꯍꯥꯏꯔꯛꯏ ꯈꯪꯗꯦꯗ ꯀꯀꯥ ꯑꯩꯈꯣꯏ ꯃꯃꯥꯁꯨ ꯑꯩꯁꯦ ꯂꯨꯍꯣꯡꯉꯣꯅ ꯈꯥꯡꯉꯝꯗ꯭ꯔꯦ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯕꯅꯤ ꯑꯩꯕꯨ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯌꯨꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯆꯩꯔꯨꯔꯒꯅ ꯃꯍꯥꯛꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯆꯠꯂꯒ ꯎꯅꯩ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯍꯜ ꯑꯗꯨꯗꯤ ꯃꯉꯣꯟ ꯅꯣꯛꯆꯈꯤ ꯃꯗꯨꯒꯤ ꯑꯍꯜ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯪꯕꯨ ꯃꯥꯒꯤꯗꯃꯛꯇ ꯈꯤꯇꯪ ꯑꯦꯗꯖꯁ ꯇꯧꯕꯗꯤ ꯌꯥꯗꯕ ꯖꯥꯠꯂꯥ ꯃꯗꯨꯒꯤꯗꯤ ꯚꯨꯃꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯅꯨꯄꯥ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯛꯇ ꯀꯅꯦꯛꯁꯟ ꯑꯃꯗꯤ ꯂꯩꯕ ꯆꯪꯗꯕ꯭ꯔꯥꯅꯦ ꯀꯀꯥ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯅꯪꯒꯤ ꯀꯅꯦꯛꯁꯟ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯗꯥꯏꯗꯕꯨ ꯂꯩꯔꯤꯕꯅꯣ ꯁꯃꯨꯗ꯭ꯔ ꯀꯌꯥ ꯂꯥꯜꯂꯒ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯚꯨꯃꯤꯗ ꯍꯥꯏꯔꯛꯏ ꯆꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯗꯨꯕꯥꯏꯗ ꯑꯀꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯎꯕ ꯐꯪꯏ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯁꯤ ꯑꯥꯔꯀꯤꯇꯦꯛ ꯑꯐꯥꯎꯕ ꯑꯃꯅꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯄꯤꯔꯗꯨꯅ ꯃꯤ ꯀꯌꯥꯃꯔꯨꯝꯗ ꯄꯦꯜꯍꯟꯗꯨꯅ ꯄꯦꯔꯤꯁꯇ ꯃꯍꯥꯛꯀꯤ ꯃꯤꯡꯆꯠ ꯎꯔꯣꯡ ꯊꯤꯟꯗꯨꯅ ꯂꯩ ꯃꯤꯇꯤꯡ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯃꯒ ꯐꯝꯃꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯛꯂꯗꯨꯅ ꯂꯩꯔꯝꯃꯤ ꯑꯀꯥꯁꯀꯤ ꯃꯌꯨꯝ ꯑꯁꯤ ꯏꯟꯗꯤꯌꯥꯗꯒꯤ ꯍꯧꯔꯛꯄ ꯑꯣꯏꯇꯥꯔꯒꯁꯨ ꯃꯍꯥꯛ ꯑꯁꯤ ꯄꯦꯔꯤꯁꯇ ꯀꯨꯏꯅ ꯂꯩꯔꯛꯄ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯁꯤ ꯄꯦꯔꯤꯁꯇꯁꯨ ꯑꯣꯏꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯧꯔꯤꯕ ꯃꯃꯥꯟꯅꯕ ꯑꯁꯤ ꯄꯦꯔꯤꯁꯇꯒꯤꯅꯤ ꯃꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯏꯇꯥꯎ ꯅꯪꯅ ꯑꯩꯕꯨ ꯄꯦꯔꯤꯁꯇꯒꯤ ꯌꯥꯝꯅ ꯍꯥꯊꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯤꯁꯤꯕꯣ ꯃꯗꯨꯗ ꯑꯀꯥꯁꯅ ꯍꯥꯏꯔꯛꯏ ꯚꯥꯏ ꯑꯩ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯆꯠꯅꯤꯡꯕꯒꯤ ꯅꯪꯕꯨ ꯀꯧꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯌꯥꯝꯅ ꯉꯛꯆꯥꯟꯅꯔꯗꯨꯅ ꯍꯪꯉꯛꯏ ꯅꯪꯗꯤ ꯏꯟꯗꯤꯌꯥꯗ ꯀꯩꯗꯧꯕ ꯆꯠꯅꯤꯡꯉꯤꯕ ꯃꯗꯨꯗ ꯑꯀꯥꯁꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯨꯅꯤꯒꯦ ꯌꯦꯡꯊꯣꯛꯎꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯀꯣꯠ ꯑꯉꯧꯕ ꯀꯣꯏ ꯑꯉꯧꯕ ꯑꯉꯧꯕꯒꯤ ꯑꯉꯧꯕ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯄ ꯃꯇꯝꯗꯁꯨ ꯑꯇꯤꯌꯥꯁꯨ ꯎꯕ ꯐꯪꯗꯦ ꯕꯤꯜꯗꯤꯡꯁꯤꯡꯅ ꯂꯣꯏꯅ ꯊꯥꯖꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯩꯕꯥꯛ ꯃꯈꯥꯗ ꯌꯦꯡꯊꯔꯨꯏ ꯑꯗꯨꯁꯨ ꯀꯥꯔꯒꯤ ꯀꯥꯔ ꯉꯥꯛꯇ ꯂꯩꯕꯥꯛꯀꯥꯁꯤ ꯎꯒꯦ ꯐꯪꯈꯤꯗ꯭ꯔꯦ ꯀꯨꯏꯔꯦ ꯈꯨꯡꯒꯪꯒꯤ ꯎ ꯋꯥ ꯅꯥꯄꯤ ꯁꯤꯡꯕꯤ ꯑꯁꯪ ꯑꯃꯥꯟ ꯀꯌꯥꯁꯤꯡ ꯑꯗꯨ ꯎꯗꯕꯁꯤ ꯑꯗꯨꯒ ꯊꯣꯛꯂꯛꯑꯒ ꯌꯦꯡꯕ ꯃꯇꯝꯗ ꯁꯥꯔꯤꯒ ꯁꯦꯠꯄꯤ ꯁꯂꯋꯥꯔꯒ ꯁꯦꯠꯄꯤꯒꯗꯨꯁꯨ ꯎꯕ ꯐꯪꯗ꯭ꯔꯦ ꯃꯗꯨꯗ ꯃꯃꯥꯟꯅꯕꯗꯨꯅ ꯑꯩ ꯅꯪ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅꯅꯦ ꯏꯟꯗꯤꯌꯥꯗ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯂꯧꯈꯠꯁꯤꯅ ꯈꯟꯅꯕꯗꯣ ꯀꯨꯏꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯖꯦꯛ ꯑꯗꯨ ꯂꯧꯈꯠꯂꯁꯤ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯒꯤꯗꯤ ꯑꯀꯥꯁꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯁ ꯑꯩꯁꯤ ꯃꯣꯅꯣꯇꯣꯅꯤꯗꯒꯤ ꯕ꯭ꯔꯦꯛ ꯈꯔꯁꯨ ꯂꯧꯕ ꯄꯥꯝꯃꯤꯅꯦ ꯇꯟꯖꯥꯗꯨꯗ ꯗꯨꯕꯥꯏꯗ ꯃꯍꯥꯛꯄꯨ ꯀꯧꯔꯤꯕ ꯀꯝꯄꯅꯤꯗꯨꯒꯤ ꯍꯦꯠ ꯑꯗꯨ ꯂꯥꯛꯏ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯆꯪꯂꯛꯇꯨꯅ ꯍꯣꯏꯅꯦ ꯕ꯭ꯔꯦꯛꯄꯨꯗꯤ ꯂꯧꯒꯗꯕꯅꯤꯅꯦ ꯑꯗꯨ ꯅꯪꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕꯁꯤꯡ ꯑꯗꯨꯗꯤ ꯀꯣꯂꯦꯖ ꯇꯝꯕ ꯁꯥꯇ꯭ꯔ ꯑꯃꯅ ꯉꯥꯡꯕ ꯌꯥꯝ ꯃꯥꯜꯂꯤꯗ ꯑꯗꯨꯒ ꯑꯩꯅ ꯗꯥꯏꯁꯇ ꯎꯔꯨꯕ ꯃꯇꯝꯗꯗꯤ ꯕꯤꯂꯤꯅꯤꯌꯔ ꯑꯣꯏꯔꯛꯀꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ
ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯪꯉꯣꯟꯗ ꯋꯥꯀꯣꯏ ꯁꯨꯕꯗꯤ ꯂꯥꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯅꯤꯡꯂꯤꯕ ꯑꯁꯤ ꯑꯃꯨꯛꯇꯗ ꯅꯪꯒꯤ ꯕꯦꯡꯛ ꯕꯦꯂꯦꯟꯁ ꯑꯗꯨ 200 ꯀꯔꯣꯔ ꯋꯥꯡꯈꯠ ꯇꯥꯔꯒꯗꯤ ꯀꯔꯤ ꯐꯥꯎꯒꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯗꯨꯅ ꯌꯥꯝꯅ ꯉꯛꯈꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯅꯪꯉꯣꯟꯗ ꯗꯤꯜ ꯑꯃ ꯄꯤꯕ ꯄꯥꯝꯃꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯁꯤꯒꯤ ꯗꯤꯜ ꯑꯁꯤ ꯌꯥꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯄ ꯍꯧꯔꯁꯤ ꯃꯗꯨꯗ ꯑꯀꯥꯁꯅ ꯌꯥꯝꯅ ꯆꯝꯅ ꯌꯥꯝꯅ ꯅꯣꯕꯜ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯑꯗꯣꯝꯒꯤ ꯗꯤꯜ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯇꯧꯕꯇꯕꯨ ꯑꯩ ꯃꯗꯨꯒꯤ ꯗꯤꯜ ꯑꯗꯨ ꯂꯧꯕ ꯉꯝꯃꯣꯏ ꯑꯩ ꯏꯟꯗꯤꯌꯥ ꯆꯠꯀꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯍꯜ ꯑꯗꯨꯅ ꯀꯔꯤꯅꯣ ꯅꯪ ꯁꯤꯕꯨ ꯀꯣꯂꯦꯖ ꯆꯠꯄ ꯑꯉꯥꯡꯒꯤ ꯇꯥꯏꯞꯇ ꯋꯥ ꯉꯥꯡꯉꯤꯁꯤꯕꯣ ꯕꯤꯖꯤꯅꯦꯁꯀꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯈꯟꯒꯗꯕꯅꯤ ꯑꯁꯨꯛ ꯌꯥꯝꯕ ꯄꯩꯁꯥꯗꯨꯕꯨ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯔꯤꯖꯦꯛ ꯇꯧꯔꯤꯕꯅꯣ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯀꯥꯁꯅ ꯍꯣꯏ ꯁꯥꯔ ꯆꯨꯝꯃꯤ ꯄꯩꯁꯥꯁꯤ ꯌꯥꯝꯅ ꯃꯔꯨꯕꯨꯗꯤ ꯑꯣꯏ ꯑꯗꯨꯕꯨ ꯄꯩꯁꯥ ꯈꯛꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯁꯨ ꯑꯣꯏꯗꯦ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯀꯥꯁꯁꯨ ꯃꯃꯥꯟꯅꯕꯒ ꯊꯣꯛꯂꯛꯏ ꯃꯃꯥꯟꯅꯕꯗꯨꯅꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯃꯁꯤꯒꯤ ꯗꯤꯜ ꯑꯁꯤ ꯔꯤꯖꯦꯛ ꯇꯧꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅꯗꯤ ꯑꯩ ꯏꯟꯗꯤꯌꯥ ꯆꯠꯇꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯗꯨꯗ ꯄ꯭ꯂꯦꯟꯒꯤ ꯇꯤꯀꯦꯠ 2 ꯀꯛꯎꯆꯣ ꯍꯥꯏꯗꯨꯅ ꯊꯥꯈꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯀꯥꯁꯁꯨ ꯄ꯭ꯂꯦꯟ ꯇꯣꯡꯂꯗꯨꯅ ꯏꯟꯗꯤꯌꯥ ꯇꯝꯅ ꯂꯥꯛꯏ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯀꯦꯐꯦ ꯑꯃꯗ ꯚूमिꯒꯤ ꯃꯃꯥ ꯄ꯭ꯔꯚꯥꯄꯇꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯂꯗꯨꯅ ꯅꯨꯄꯥ ꯍꯥꯏꯕꯗꯤ ꯚूमिꯒꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯃꯦꯆꯤꯡ ꯇꯧꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯎꯅꯕ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯋꯦꯇꯔ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯦꯗꯥꯝ ꯅꯍꯥꯟ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯃꯗꯨꯗ ꯄ꯭ꯔꯚꯥꯅ ꯍꯥꯏꯔꯛꯏ ꯑꯁ ꯌꯥꯕꯨꯗꯤ ꯌꯥꯔꯕꯅꯤꯗ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯅꯅꯦ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯎꯗ꯭ꯔꯤꯉꯩꯗ ꯑꯗꯨꯝꯃꯛ ꯔꯤꯖꯦꯛ ꯇꯧꯊꯣꯔꯛꯑꯦ ꯁꯤꯗꯕꯨ ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯔꯤ ꯃꯗꯨꯒꯤꯗꯤ ꯋꯦꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏꯗ ꯃꯦꯗꯥꯝ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯗꯤ ꯑꯦꯚꯔꯦꯁꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯒꯤ ꯐꯣꯇꯣꯁꯤ ꯌꯦꯡꯉꯨꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯚꯥꯅ ꯋꯦꯇꯔ ꯑꯗꯨꯅ ꯌꯦꯡꯍꯜꯂꯤ ꯃꯗꯨꯗ ꯋꯦꯇꯔ ꯑꯗꯨꯅ ꯁꯤ ꯅꯨꯄꯥꯁꯤ ꯌꯦꯡꯉꯨꯔꯗꯤ ꯑꯃꯗꯨꯅꯕꯨ ꯍꯦꯟꯅ ꯐꯩꯗ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯚꯥꯅ ꯌꯥꯔꯦ ꯇꯣꯛꯑꯣ ꯌꯥꯔꯦ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯑꯁꯣꯏꯕ ꯊꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯍꯦꯛ ꯇꯧꯔꯗꯅ ꯃꯗꯨꯒꯤꯗꯤ ꯋꯦꯇꯔꯗꯨꯁꯨ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩ ꯀꯣꯐꯤ ꯑꯃꯇꯪ ꯂꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯣꯔꯗꯔ ꯑꯃ ꯇꯧꯗ ꯇꯥꯔꯒꯗꯤ ꯐꯝꯃꯒ ꯌꯥꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯇꯟꯖꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯃ ꯐꯝꯖꯤꯜꯂꯛꯏ ꯃꯗꯨꯅ ꯅꯨꯄꯥꯗꯨ ꯎꯕ ꯃꯇꯝꯗ ꯅꯨꯄꯥꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯨꯌꯦꯡ ꯌꯦꯡꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯃꯥꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯊꯤꯔꯤꯁꯤꯕꯨ ꯀꯅꯥꯅꯣ ꯃꯗꯨ ꯅꯨꯄꯥꯗꯨꯅ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯗꯤ ꯂꯥꯛꯇꯕ꯭ꯔꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯗꯨꯅ ꯄ꯭ꯔꯚꯥꯄꯇꯤꯅ ꯂꯥꯛꯇꯦꯗ ꯃꯍꯥꯛꯇꯤ ꯃꯗꯨꯅ ꯅꯨꯄꯥꯗꯨꯅ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯕꯗꯤ ꯀꯣꯐꯤꯒ ꯄꯥꯝꯗꯕ ꯖꯥꯠꯂꯥ ꯃꯗꯨꯅ ꯃꯃꯥꯗꯨꯅ ꯅꯠꯇꯦꯗ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯅꯨꯄꯥ ꯌꯦꯡꯕꯒꯤ ꯃꯑꯣꯡ ꯑꯁꯤꯒꯤ ꯀꯟꯁꯦꯞ ꯑꯁꯦ ꯃꯍꯥꯛꯇꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯀꯧꯕꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯃꯥꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤꯒꯗꯧꯔꯒꯦ ꯀꯔꯤꯒꯨꯝꯕ ꯅꯪ ꯑꯁꯤ ꯑꯩꯅ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀ ꯅꯍꯥꯛꯀ ꯌꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯁꯤꯟꯗꯣꯔꯤꯕꯅꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯋꯥꯈꯜ ꯈꯔ ꯁꯣꯟꯊꯔꯒ ꯍꯥꯏꯔꯛꯏ ꯀꯣꯐꯤ ꯁꯣꯞꯇ ꯅꯨꯄꯥ ꯌꯦꯡꯕ ꯂꯥꯛꯄꯁꯤ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯑꯣꯄꯟ ꯃꯥꯏꯟꯗꯦꯗꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤꯕꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯍꯌꯦꯡ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀ ꯑꯩꯒ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯎꯕ ꯐꯪꯂꯦ ꯃꯔꯝ ꯑꯗꯨꯅ ꯏꯅꯦ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯁꯤꯟ ꯑꯃꯗꯅ ꯚूमिꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯍꯥꯛꯀ ꯃꯄꯥꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯗꯨ ꯚूमिꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯕꯕꯥ ꯌꯨꯝ ꯑꯁꯤ ꯌꯥꯝꯅ ꯁꯥꯟꯇꯤ ꯑꯣꯏꯗ ꯄ꯭ꯔꯚꯥꯄꯇꯤ ꯂꯩꯇꯕ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯗꯨꯒꯤ ꯃꯃꯤꯡ ꯑꯁꯤ ꯗꯥꯏꯔꯦꯛ ꯄꯜꯂꯗꯨꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ ꯃꯗꯨ ꯃꯄꯥꯗꯨꯅꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯗꯨꯒꯤ ꯃꯄꯥꯗꯨꯅ ꯈꯨꯝꯃꯤ ꯉꯁꯥꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯍꯥꯛ ꯂꯥꯏꯁꯪꯗ ꯆꯠꯀꯅꯤꯅ ꯆꯠꯈꯤꯕꯅꯤꯅꯦ ꯀꯩꯗꯧꯕ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯃꯄꯥꯅ ꯅꯪ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯂꯥꯏꯁꯪ ꯑꯗꯣ 3 ꯀꯣꯏꯒꯅꯤꯅ ꯍꯥꯏꯕꯅꯤ ꯃꯔꯝ ꯑꯗꯨꯒꯤꯅꯤ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯃꯗꯨ ꯃꯆꯥꯅꯨꯄꯤꯗꯨꯅ ꯏꯁ ꯑꯗꯨꯒꯤ ꯋꯥꯗꯨꯗꯤ ꯑꯩꯉꯣꯟꯗꯗꯤ ꯑꯣꯏꯊꯣꯛꯇꯕ ꯋꯥ ꯑꯣꯏꯗꯣꯔꯕꯅꯤ ꯇꯟꯖꯥꯗꯨꯅ ꯃꯃꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯐꯝꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯗꯨꯅ ꯑꯣ ꯂꯥ ꯃꯥꯜꯂꯦꯗꯣ ꯍꯤꯡꯆꯥꯕꯤꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯨꯂꯁꯤꯕꯣꯡꯗ ꯂꯩꯔꯤꯕ ꯂꯥꯏꯒꯤ ꯊꯥꯂꯤꯗꯨꯗꯒꯤ ꯁꯤꯡꯗꯨ ꯂꯧꯊꯣꯛꯑꯗꯨꯅ ꯃꯔꯥꯏꯕꯛꯇ ꯅꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯣꯠꯆꯩ ꯑꯗꯨ ꯌꯣꯝꯁꯤꯟꯗꯨꯅ ꯆꯪꯉꯛꯀꯦ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨꯡ ꯃꯄꯥꯅ ꯎꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯄꯣꯠꯆꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯁ ꯂꯥꯏ ꯈꯨꯔꯨꯝ ꯆꯠꯂꯨꯕꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈ꯭ꯔꯦ ꯈꯣꯡꯒ ꯂꯣꯏ ꯆꯤꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯅ ꯏꯃꯥ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯕꯒꯦ ꯃꯗꯨꯅ ꯃꯃꯥꯗꯨꯅ ꯎꯗꯕ꯭ꯔꯣ ꯄ꯭ꯔꯁꯥꯗꯤ ꯄꯣꯔꯛꯏꯁꯦ ꯚꯦꯡꯀꯇꯦꯁ꯭ꯋꯔ ꯁ꯭ꯋꯥꯃꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯅꯤ ꯄ꯭ꯔꯁꯥꯗꯤꯒ ꯄꯣꯔꯛꯏꯁꯤ ꯈꯔ ꯆꯥꯎ ꯑꯩꯗꯤ ꯂꯥꯏ ꯈꯨꯔꯨꯝ ꯆꯠꯄꯗ ꯐꯖꯅ ꯋꯥꯔꯦꯍꯦ ꯍꯨꯃꯥꯡꯅꯒ ꯍꯨꯃꯥꯡ ꯁꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨꯡ ꯃꯄꯥꯗꯨꯗꯤ ꯃꯤꯠꯆꯤ ꯈꯠꯅꯈꯤ ꯃꯃꯥꯅ ꯇꯧꯔꯤꯕ ꯀꯗꯔ ꯑꯁꯤ ꯃꯈꯣꯏ ꯂꯣꯏꯅ ꯈꯪꯈꯤ ꯃꯂꯤ ꯃꯆꯥꯅꯨꯄꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯁꯥꯔꯤ ꯑꯍꯟꯕꯒ ꯁꯦꯠꯇꯅ ꯂꯩꯒ ꯄꯨꯗꯨꯅ ꯁꯤꯟꯗꯨꯔꯒ ꯅꯝꯗꯅ ꯌꯥꯝꯅ ꯐꯖꯅ ꯍꯣꯠꯅꯔꯤ ꯈꯣꯡ ꯆꯤꯛꯑꯦꯒꯁꯨ ꯍꯥꯏ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯅꯪꯅ ꯂꯥꯏꯁꯪꯗ ꯆꯠꯄ ꯃꯇꯝꯗ ꯌꯨꯕꯤꯁꯤ ꯄꯨꯗꯨꯅ ꯆꯠꯂꯦ ꯑꯗꯨꯕꯨ ꯌꯨꯕꯤꯁꯤ ꯊꯨꯒꯥꯏꯗꯕꯤꯗ ꯃꯄꯨꯝ ꯑꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄ ꯇꯥꯔꯒꯗꯤ ꯌꯨꯕꯤꯁꯤ ꯊꯨꯒꯥꯏꯅꯩ ꯍꯥꯏꯕꯁꯤꯕꯨ ꯀꯥꯎꯔꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯒꯤ ꯍꯨꯔꯥꯟꯕꯗꯨ ꯐꯥꯈꯤ ꯏꯃꯥ ꯅꯪꯁꯤꯕꯨ ꯒ꯭ꯌꯥꯟ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯗꯨꯅ ꯃꯃꯥꯗꯨꯅ
ꯑꯣ ꯑꯩ ꯒ꯭ꯌꯥꯟ ꯁꯨꯡꯇꯥ ꯇꯥꯖꯔꯔꯣꯏꯌꯦ ꯃꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯏꯃꯥ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯦꯛꯇ ꯂꯨꯍꯣꯡꯒꯗꯕ ꯅꯠꯇꯦꯅꯦ ꯃꯗꯨ ꯃꯃꯥꯗꯨꯅ ꯑꯗꯨꯗ ꯈꯪꯖꯗꯦ ꯀꯔꯤ ꯇꯧꯔꯒꯗꯤ ꯅꯪ ꯂꯨꯍꯣꯡꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨ ꯇꯧ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯅ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯃꯑꯣꯡ ꯑꯗꯨ ꯃꯄꯥꯗꯨꯁꯨ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯖꯔꯤꯕꯅꯤ ꯃꯗꯨ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯕꯨ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯡꯗ ꯂꯥꯏꯊꯤꯕꯤꯒꯤ ꯇꯥꯏꯞꯇ ꯈꯤꯜꯂꯒ ꯊꯝꯗꯣꯔꯦ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯑꯩꯕꯨ ꯁ꯭ꯀꯦꯟ ꯇꯧꯔꯒ ꯌꯦꯡꯉꯒ ꯑꯩꯁꯤꯕꯨ ꯄꯥꯝꯃꯤ ꯄꯥꯝꯗꯦꯅ ꯍꯥꯏꯔꯛꯇꯣꯔꯤꯕꯅꯤꯅꯦ ꯑꯩꯗꯤ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯣ ꯌꯥꯝ ꯍꯩꯅꯖꯗꯦ ꯃꯗꯨ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯄꯥꯝꯕ ꯄꯥꯝꯗꯕꯒꯤ ꯋꯥꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯨꯄꯥ ꯑꯃ ꯍꯦꯛ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯅꯦꯛ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯕꯨ ꯑꯗꯨꯃꯛ ꯔꯤꯖꯦꯛ ꯇꯧꯔꯦ ꯃꯗꯨ ꯃꯆꯥꯅꯨꯄꯤꯗꯨꯅ ꯅꯪꯅ ꯍꯦꯛꯇ ꯄꯨꯔꯛꯂꯤꯕ ꯅꯨꯄꯥꯗꯨꯒ ꯍꯦꯛꯇ ꯀꯅꯦꯛ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯕ ꯃꯗꯨ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯀꯅꯦꯛꯁꯟ ꯑꯃ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯨꯄꯥꯗꯨꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯃꯗꯤ ꯆꯪꯗꯕ꯭ꯔꯥ ꯅꯪꯒꯤ ꯅꯔꯣꯟ ꯅꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗꯤ ꯃꯆꯥ ꯃꯁꯨ ꯄꯣꯛꯂꯗꯨꯅ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯁ꯭ꯀꯨꯜꯗ ꯊꯤꯟꯕꯒ ꯆꯠꯂꯕꯅꯤ ꯑꯗꯨꯒ ꯅꯪꯗꯕꯨ ꯂꯨꯍꯣꯡꯂꯗꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯦ ꯃꯃꯥꯗꯨꯅ ꯃꯊꯟꯇ ꯇꯛꯁꯤ ꯁꯣꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯛꯄ ꯖꯥꯠꯂꯥ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯑꯩ ꯃꯁꯤ ꯇꯣꯂꯔꯦꯠ ꯇꯧꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯕꯦꯒ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯃꯄꯥꯗꯨꯗ ꯍꯥꯏꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯄꯥꯗꯨꯁꯨ ꯃꯃꯥꯗꯨꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯇꯥꯅꯤꯡꯗꯕꯗꯒꯤ ꯐꯣꯟ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯇꯧꯕꯇꯕꯨ ꯃꯃꯥꯗꯨꯗꯤ ꯃꯊꯟꯇ ꯃꯐꯝ ꯑꯗꯨꯗ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯏ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯚꯨꯃꯤꯁꯨ ꯑꯣꯐꯤꯁꯇ ꯂꯥꯛꯏ ꯑꯣꯐꯤꯁꯇ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯑꯥꯔꯀꯤꯇꯦꯛ ꯑꯗꯨꯅ ꯁꯥꯏꯠꯀꯤ ꯃꯦꯞ ꯑꯃ ꯎꯠꯂꯤ ꯕ꯭ꯂꯨ ꯄ꯭ꯔꯤꯟꯠꯅꯤ ꯃꯁꯤ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯦꯗꯥꯝ ꯑꯗꯨꯗ ꯍꯪꯕ ꯃꯇꯝꯗ ꯂꯨꯄꯥ ꯀꯌꯥ ꯂꯧꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨ ꯀꯤꯁꯣꯔꯅ ꯑꯩꯈꯣꯏꯗꯤ ꯁ꯭ꯇꯥꯐ ꯉꯥꯛꯇꯅꯤꯗ ꯑꯩꯅ ꯀꯔꯤꯒꯤ ꯄꯩꯁꯥ ꯂꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯄꯤꯗꯣꯔꯤꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯀꯤꯁꯣꯔꯕꯨ ꯃꯍꯥꯛꯅ ꯏꯀꯥꯏꯕ ꯄꯤꯔꯝꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯪꯈꯤꯕꯅꯤ ꯃꯗꯨꯒꯤ ꯀꯤꯁꯣꯔꯁꯨ ꯏꯀꯥꯏꯃꯟꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯀꯂꯤꯛ ꯑꯗꯨꯗ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯨꯄꯤꯗꯨꯗ ꯋꯥ ꯃꯦꯟꯖꯈꯤ ꯅꯨꯄꯤꯗꯨꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯅꯣꯛꯄꯗ ꯋꯥꯟꯊꯔꯕꯅꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯚꯨꯃꯤꯅ ꯃꯍꯥꯛꯀꯤ ꯀ꯭ꯂꯥꯏꯟ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯄꯤꯌꯣꯟ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯑꯗꯨꯒꯤ ꯔꯤꯜꯁ ꯌꯦꯡꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯀꯧꯁꯤꯜꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯅꯪꯒꯤ ꯐꯣꯟ ꯑꯗꯨ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯤꯌꯣꯟ ꯑꯗꯨꯗꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯏ ꯐꯣꯟ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯑꯗꯨꯅ ꯔꯤꯜꯁ ꯑꯃ ꯊꯥꯒꯠꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐ ꯑꯗꯨꯗ ꯍꯪꯉꯤ ꯃꯗꯨꯅ ꯅꯨꯄꯤꯗꯨꯅ ꯑꯩꯅꯗꯤ ꯃꯁꯤ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯍꯦꯛꯇ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯈꯪꯗꯦꯅꯦ ꯑꯩꯕꯣ ꯃꯗꯨꯒꯤꯗꯤ ꯚꯨꯃꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯑꯣꯐꯤꯁ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯊꯕꯛ ꯑꯗꯨ ꯁꯣꯏꯗꯅ ꯇꯠꯀꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯤꯗꯨꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯕꯨꯛ ꯐꯠꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯈꯟꯖꯈꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ MD ꯑꯗꯨꯒ ꯚꯨꯃꯤꯒ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯗꯨꯒꯤ MD ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯅꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯑꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯍꯟꯗꯨꯅ ꯊꯝꯂꯤꯕꯁꯤꯕꯣ ꯑꯗꯨꯒ ꯅꯪꯅ ꯑꯥꯔꯀꯤꯇꯦꯛ ꯑꯗꯨꯗ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯨꯔꯤꯕꯗꯨꯅ ꯀꯔꯤꯒꯤ ꯃꯗꯨꯗ ꯚꯨꯃꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯗ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯦꯛꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯁꯥꯅꯁꯨ ꯀꯃꯟ ꯁꯦꯟꯁ ꯈꯔ ꯁꯤꯖꯤꯟꯅꯕꯗꯤ ꯐꯕꯅꯤ ꯃꯗꯨ MD ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯅꯪꯅ ꯍꯥꯏꯗꯣ ꯆꯨꯝꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯁꯤꯟ ꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯨ ꯊꯕꯛ ꯇꯧꯐꯝ ꯈꯪꯉꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯪꯕꯨ ꯎꯕ ꯃꯇꯝꯗ ꯀꯤꯔꯕꯅꯤ ꯃꯗꯨꯗ ꯚꯨꯃꯤꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯃꯅ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯁꯥꯟꯅꯔꯨꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯀꯔꯝꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯃꯍꯥꯛꯅ ꯃꯁꯤꯗ ꯑꯦꯛꯖꯥꯝꯄꯜ ꯄꯤꯔꯤꯕꯁꯤ ꯃꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯐꯖꯅ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯇꯨꯡꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯃꯗꯨꯒꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯈꯣꯏꯒꯤ ꯃꯇꯥꯡ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯁꯨꯝ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯋꯥꯔꯅꯤꯅꯦ ꯑꯗꯨꯒꯤꯅꯤꯅꯦ ꯃꯗꯨꯒꯤ ꯚꯨꯃꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯃꯇꯝ ꯑꯃꯗꯗꯤ ꯀꯩꯁꯨ ꯁ꯭ꯇ꯭रिꯛ ꯑꯣꯏꯔꯝꯗꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯕꯨ ꯌꯥꯝꯅ ꯎꯁꯤꯠꯇꯦ ꯌꯥꯝꯅ ꯁꯤꯔꯤꯌꯁꯂꯤ ꯂꯧꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯅ ꯁ꯭ꯇ꯭रिꯛ ꯑꯣꯏꯔꯕ ꯃꯇꯝ ꯑꯁꯤꯗꯅ ꯑꯩꯒꯤ ꯅꯥꯛꯇ ꯀꯅꯥꯝꯇ ꯆꯪꯅꯤꯡꯗ꯭ꯔꯦ ꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯁꯤ ꯃꯃꯥꯡꯊꯛꯇ ꯀꯔꯝꯅ ꯑꯣꯏꯔꯝꯕꯅꯣ ꯍꯥꯏꯕꯁꯤ ꯀꯥꯎꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤꯅ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯕ ꯉꯝꯗꯦ ꯃꯗꯨꯒꯤꯗꯤ MD ꯑꯗꯨꯁꯨ ꯐꯔꯦ ꯐꯔꯦ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯀꯥꯔ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯑꯀꯥꯁꯀ ꯚꯨꯃꯤꯒꯤ MD ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯒꯧꯇꯝꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯀꯥꯁꯅ ꯏꯟꯗꯤꯌꯥ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ MD ꯑꯗꯨꯅ ꯐꯣꯟ ꯇꯧꯏ MD ꯑꯗꯨꯅ ꯅꯪ ꯏꯟꯗꯤꯌꯥ ꯌꯧꯔꯒ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯗꯨꯅ ꯑꯀꯥꯁꯅꯁꯨ ꯑꯩ ꯌꯧꯔꯛꯇꯉꯥꯏꯗ ꯑꯪꯀꯜ ꯑꯗꯨꯒꯤꯅꯤ ꯑꯩꯁꯦ ꯑꯪꯀꯜꯒ ꯌꯥꯝꯅ ꯎꯅꯅꯤꯡꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯑꯣꯐꯤꯁꯇ ꯑꯣꯏꯅ ꯎꯅꯕ ꯂꯥꯛꯑꯣꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ MD ꯑꯗꯨꯅ ꯀꯩꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯉꯥꯡꯂꯤꯁꯤꯕꯣ ꯑꯇꯣꯞꯄꯒꯤ ꯇꯥꯏꯞꯇ ꯅꯪꯅ ꯑꯣꯐꯤꯁꯇ ꯎꯅꯁꯤ ꯍꯥꯏꯔꯤꯁꯦ ꯌꯨꯝꯗ ꯂꯥꯛꯑꯣ ꯌꯨꯝꯗ ꯎꯅꯔꯁꯤ ꯂꯥꯛꯑꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯀꯥꯁꯁꯨ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯪꯀꯜ ꯑꯩꯁꯨ ꯂꯥꯛꯑꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ
Madudagidi Akasa amasung mahaki mamanabaduga lipta tongpa matamdadi mafam maduda modern dress setpi nupi khara okay mawong adu uba matamda mamanabaduna nalandi mafam asida sari sepi amasung salawar sepi thiba lakhibadai tawbatabu mafam asidadi nupising asigi size asi habidi makoi pirolgi size asi asum picture ni tawise wahalu taba matamda akasu yamna hainadabagi mawong aladuna taringde kaino nanna pangangda ngangidubo tumi leyu haidana mahana mamanabadura harake madri mamanabaduna hare kaino minana khalisibo nangna nupi amtasu yengosu yadi aduga aina yenguragana atusu yenganingde wahaidu haidana makhoini lip adudagi kumthare akasu mahakki marup Gautamgi mayamda lai Gautamgi mayamda lapu matamda maha Gautamgi mapaga thinakki Gautamgi mapana akasai ubu matamda hare ai nang ubasidi aidi ichanapa ubuga chap manarabani madugidi MD geduna mahakki nupida onsilaga mahasi masak khangbre yengun he madra mahakki nupiduna kadabui khangwitino Akas nangbu kamdawrige aigi chanapadi kamda hori wahaidu tawa matamda akasna mahasu yamna nungai lehorida madugidi MD gi nupiduna hare nangzu mangondri amtadi hayudana chahi mada nong phadoksu yum masira laktuna aikhoiga amutadi unawona wahaidu tawa matamda makhoisu momo noktuna MD ni bidusu coffee lorugi haiduna imungda changki madugidi MD nare aina nangi interview do CNN da yengbani as nangi interview do yamna fazakre mafum sida leithagi duribra natragana nang yam thuna chaladabra haiduna hangi wahaidu tawa matamda kasna uncle ai mafum sida project amagi damakta lakhibani madugidi makhoina warisum sanaduna leiringai tanjaduda mafum madura bhumi lakhi bhumi uruba matamda MD duna ibem nang dikram kanda laiba chango Mahagasina Akas Company, Aduga Mahagasina Bhumi Company Haidana Hageta Bumikubata Akasna, Mahagase, Bhumi Natra Haidanare, Wahiluta Matamda, MD Duna, Nakwini Sibuhana Kanabrani, Madra Bhumina Aquini say, Kolisamata Punatamin Rakani, Bechamata Tamakani Haidanare, Madudi MD Duso, Ponamalai Hadana Mahama Maduragi Chatke, Bhumi Musung Akas, South Hamina Warisana Drale, Madigi Akasna Bhumi Don Silaga. Ibanisi unakitapsu yamna kuire nangsu yamna honglame aduga haujikansibu kari honarike wahiluta matamda bhumina karsu thoidokpa natida business macha ama tawri aduga nangdi kari honari matang aduda MD dulai maangse Paris-ki yamna afawa architect ama oiribanine madagidi MD duna akasa onsilaga hare architect ki wafam masi palakpu matamda kari kumba mani change aikoi ki su yamna pikpa project ama tilaibane ado masigi matang si nang happy paiba yagadra wahiluta matamda bhumina yanida akhoi edum ngamna batawasi haduna hare wahiluta matamda MD dana karinoni bhumi nangna pakalisi maangasi yamna mami chapa Paris-tagi architect ni hairubagi paisa yamna chawna lawni gana khalibra kasu lawrida madi haduna hare madui wanate da uncle haduna bhumi hare tanjadra bhumi da phone number tawre phone asi makoi gi samna torokpani phone du pakalpa matamda bhumi ni sawlanga duna raw material later tarkati hana popular yadabra nakoi chakrim to kana mi ngалтani thamoi lage haduna phone tu thami mato udura akasti yamna ngakpa habido waike maduri di bhumina ayam da chataba yaro uncle mafam udura ta yawruki ge haduna mahsu mafam mudri tholei ma chikhibu matamda akasna bhumi da munni yengdura lejawe madigi di MD duna akasna mangona munni yengwei mongod upu matamda hare kadorage akas nang kari khalino mahagase yamna di shawgon bani adubu thamoi di shengbani ni wahiluta matamda akasu mathanda momonok sakhi sindamaduna khoina akasna hotel amada lapum matamda mafam maduda bhumi su mafam maduda mathanda phamno leibagi mongada ubu matamda mahana changchilaktuna kari pujaroge medam haiduna hare madura bhumi su waiter ni haiduna mang adu lekhalaktuna yengmu matamda akasu rambadagi akasna di mafam masida kadawriba wahiluta matamda akasna karino ne masigi wahang aside aina nongonda hangadabani aidi mafam masida habidi hotel asira leibani business deal amagi damukta mafam asira direktliba sikweire adu nangna mafam asira kadawriba madigi bhumina ai mafam asira client amag unanabagi damukta lakhibani madigi akasu farini adudi ai mafam asira mahalaktri fawbadi nangona company piba taridana aisu phamage aduga ibani ngaiminarsi haduna makhoini mafam madra phamina duna wari sanaba hore madigi akasna hare mafam asida modern dress setba nupi ngaktne lerisi aduga nangna mafam asira lakriba sina sari setuna lakpani sari setpa matamda nangasi masak yana phajai haiduna hare wahiluta matamda bhumi su harap ikairap tawduna college ki chhatra ki typta aibu thagalini na thagapadu mafam asida din natai chadre madigi akasna phajai haina thagapbu college chhatra oidaba yadabrane mi thagapbu chahi leibrane aduga tasengna aina haisini nangse sari setpa yana phajai
ꯃꯗꯨꯒꯤꯗꯤ ꯚꯨꯃꯤꯅ ꯍꯥꯏꯔꯦ ꯅꯪꯁꯤꯕꯨ ꯐ꯭ꯂꯠꯇꯤꯡ ꯇꯧꯕꯗ ꯀꯣꯔꯁ ꯑꯃ ꯇꯧꯔꯒ ꯂꯥꯛꯄ꯭ꯔꯅꯦ ꯃꯗꯨꯗ ꯑꯀꯥꯁꯅ ꯀꯗꯥꯏꯗꯒꯤ ꯐ꯭ꯂꯠꯇꯤꯡꯅꯣꯗ ꯐꯖꯩ ꯍꯥꯏꯕꯨ ꯐꯖꯩ ꯍꯥꯏꯕꯅꯤ ꯃꯗꯨꯗ ꯚꯨꯃꯤꯅ ꯑꯁ ꯑꯩꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯁꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯄꯁꯦ ꯌꯥꯝꯅ ꯍꯩꯅꯗꯦ ꯃꯗꯨꯒꯤꯗꯤ ꯑꯀꯥꯁꯅ ꯅꯁꯛ ꯌꯥꯝꯅ ꯐꯖ ꯇꯥꯔꯒꯗꯤꯅꯦ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯊꯣꯛ ꯇꯥꯕꯅꯤ ꯃꯗꯨꯒꯤ ꯑꯀꯥꯁꯅ ꯋꯥꯗꯨ ꯊꯩꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯐꯔꯦꯅꯦ ꯅꯪ ꯕꯤꯖꯤꯅꯦꯁ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯃꯗꯨ ꯚꯨꯃꯤꯅ ꯑꯗꯨꯝ ꯐꯖꯅ ꯇꯧꯔꯤꯗ ꯃꯗꯨꯒꯤ ꯑꯀꯥꯁꯅ ꯑꯪꯀꯜꯒ ꯉꯁꯥꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯍꯥꯏꯕꯗꯨ ꯃꯗꯨ ꯑꯩ ꯄꯥꯏꯕ ꯌꯥꯏꯅꯦ ꯅꯪꯅ ꯌꯥꯔꯒꯗꯤ ꯑꯩ ꯌꯦꯡꯉꯨꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯚꯨꯃꯤꯅ ꯌꯥꯔꯤꯗ ꯌꯦꯡꯉꯅꯨꯗ ꯃꯗꯨ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯣꯖꯦꯛꯁꯨ ꯅꯠꯇꯦ ꯅꯪꯒꯤꯗꯃꯛꯇ ꯃꯇꯤꯛ ꯆꯥꯗꯦꯗ ꯃꯗꯨꯒꯤꯗꯤ ꯚꯨꯃꯤꯁꯨ ꯌꯥꯔꯦ ꯑꯩ ꯆꯠꯂꯒꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯀꯥꯁꯅ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯎꯅꯕ ꯂꯥꯛꯈꯤꯕꯗꯥꯏꯅꯦ ꯃꯗꯨꯗ ꯚꯨꯃꯤꯅ ꯀꯔꯤꯒꯨꯝꯕ ꯃꯤꯁꯛ ꯑꯗꯨꯅ ꯇꯥꯏꯝꯒꯤ ꯚꯦꯂꯨ ꯑꯁꯤ ꯈꯪꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀ ꯇꯨꯡ ꯀꯣꯏꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯇꯝꯗ ꯅꯥꯇꯩ ꯆꯥꯔꯣꯏ ꯃꯗꯨꯒꯤ ꯑꯀꯥꯁꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯇꯝꯗꯗꯤ ꯄꯩꯁꯥ ꯌꯦꯡꯒꯗꯕꯅꯤ ꯐꯥꯏꯅꯥꯟꯁ ꯌꯦꯡꯒꯗꯕꯅꯤ ꯃꯁꯤꯗ ꯃꯇꯝꯒꯤ ꯊꯣꯏꯗꯣꯛꯄ ꯗꯔꯀꯥꯔ ꯇꯥꯗꯦꯗ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯨꯃꯤꯅ ꯃꯃꯥꯡꯊꯛꯇ ꯑꯀꯥꯁꯅ ꯍꯥꯏꯈꯤꯕ ꯄꯩꯁꯥꯁꯦ ꯃꯔꯨ ꯌꯥꯝꯅ ꯑꯣꯏ ꯇꯧꯕꯇꯕꯨ ꯄꯩꯁꯥ ꯈꯪꯂꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯚꯨꯃꯤꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯀꯥꯁꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯧꯏ ꯃꯗꯨꯒꯤꯗꯤ ꯑꯀꯥꯁꯁꯨ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯚꯨꯃꯤꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯕꯥꯔ ꯑꯗꯨꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯗꯨꯒꯤꯗꯤ ꯑꯀꯥꯁꯅ ꯍꯥꯏꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯜꯂꯨꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯗꯨꯒꯤꯗꯤ ꯃꯃꯥꯟꯅꯕꯗꯨꯅ ꯌꯥꯔꯒꯗꯧꯔꯒꯦ ꯅꯨꯄꯤ ꯀꯌꯥ ꯃꯔꯨꯝꯅ ꯅꯪꯉꯣꯟꯗ ꯀꯣꯏꯖꯒꯦꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯍꯟꯅ ꯌꯦꯡꯈꯤꯗꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯀꯥꯁꯅ ꯑꯁ ꯌꯥꯔꯒꯗꯧꯔꯒꯦ ꯚꯥꯏ ꯑꯗꯨꯒꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯑꯇꯩ ꯑꯇꯩ ꯅꯨꯄꯤꯒ ꯃꯥꯟꯅꯗꯦꯃꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯁꯤ ꯈꯪꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯅꯛꯇꯕ ꯌꯥꯔꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯅꯥꯛ ꯅꯛꯅꯕ ꯑꯃ ꯁꯤꯜꯂꯣꯗꯅ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯑꯀꯥꯁꯅ ꯐꯔꯦꯅꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩ ꯃꯗꯨ ꯌꯥꯅꯕ ꯍꯣꯠꯅꯔꯒꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯐꯣꯟ ꯑꯗꯨ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ MDꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯑꯪꯀꯜ ꯅꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯗꯨ ꯑꯩ ꯄꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ MDꯗꯨꯗ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ MDꯗꯨꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕ ꯑꯃꯁꯨꯡ ꯑꯀꯥꯁ ꯑꯗꯨ ꯚꯨꯃꯤꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯏ ꯚꯨꯃꯤꯒꯤ ꯑꯣꯐꯤꯁꯇ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯅ ꯚꯨꯃꯤꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ ꯑꯗꯨꯒ ꯅꯪꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯗꯨ ꯑꯩ ꯄꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯪꯀꯜꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯪꯀꯜꯅꯁꯨ ꯑꯩꯉꯣꯟꯗ ꯄꯥꯏꯕꯤꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄꯗꯒꯤ ꯑꯩ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯄꯥꯏꯒꯦ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯨꯃꯤꯅ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯑꯪꯀꯜꯗꯗꯤ ꯅꯪꯅ ꯐꯣꯟ ꯇꯧꯔꯒ ꯄ꯭ꯔꯣꯖꯦꯛ ꯑꯗꯨ ꯅꯪꯅ ꯄꯥꯏꯒꯦꯅ ꯍꯥꯏꯌꯦꯅ ꯍꯥꯏꯔꯛꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ꯭ꯔꯅꯤ ꯑꯪꯀꯜꯅ ꯍꯥꯏꯗꯨꯅ ꯑꯀꯥꯁꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯑꯀꯥꯁꯅ ꯄ꯭ꯔꯣꯖꯦꯛ ꯑꯗꯨ ꯄꯥꯏꯔꯒꯦ ꯀꯩꯗꯧꯔꯒꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯨꯃꯤꯅ ꯃꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯦ ꯌꯥꯝꯅ ꯄꯤꯛꯄ ꯄ꯭ꯔꯣꯖꯦꯛꯅꯤ ꯀꯣꯟꯅ ꯅꯪ ꯅꯨꯡꯉꯥꯏꯔꯛꯇꯕ ꯌꯥꯏꯅꯦ ꯃꯗꯨꯒꯤ ꯑꯀꯥꯁꯁꯨ ꯅꯥꯄꯜꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯇꯧꯕ ꯄ꯭ꯔꯣꯖꯦꯛꯄꯨ ꯀꯩꯗꯧꯕꯒꯤ ꯅꯪꯅ ꯄꯥꯝꯂꯣꯏꯗꯣꯏꯕꯅꯣ ꯃꯗꯨ ꯃꯃꯥꯟꯅꯕꯗꯨꯅ ꯑꯁ ꯌꯥꯝ ꯂꯥꯏꯗ ꯀꯣꯛ ꯂꯥꯎꯅ ꯌꯦꯛꯊꯣꯛꯑꯒ ꯇꯛꯄꯤꯈ꯭ꯔ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯄꯤꯌꯣꯟ ꯑꯗꯨ ꯂꯥꯛꯇꯨꯅ ꯆꯥ ꯄꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯇꯩꯗ ꯆꯥ ꯑꯗꯨ ꯐꯖꯅ ꯄꯤ ꯇꯧꯕꯇꯕꯨ ꯚꯨꯃꯤꯗ ꯆꯥ ꯄꯤꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯊꯛꯊꯛ ꯅꯤꯛꯑꯗꯨꯅ ꯆꯥ ꯑꯗꯨ ꯍꯩꯗꯣꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯤꯌꯣꯟ ꯑꯗꯨꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯕꯤꯔꯗꯨꯅ ꯃꯐꯝ ꯑꯁꯤ ꯁꯦꯡꯗꯣꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯣꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅꯗꯤ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏ ꯍꯥꯏꯈꯤꯕ ꯇꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕꯗꯤ ꯑꯣꯏꯗꯦꯅ ꯋꯥꯍꯩꯗꯨꯗ ꯃꯇꯝꯗ ꯑꯀꯥꯁꯅ ꯍꯥꯏꯔꯛꯏ ꯑꯩ ꯌꯦꯡꯕꯗꯗ ꯅꯪꯅ ꯖꯁ ꯇꯧꯒꯅꯨ ꯋꯥꯍꯩꯗꯨꯗꯒꯤꯗꯤ ꯃꯃꯥꯟꯅꯕꯗꯨꯅ ꯅꯪꯅ ꯇꯧꯗꯣꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯅꯪꯒꯤ ꯂꯦꯚꯦꯜꯗꯨꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯍꯟꯊꯩꯅꯦ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯈꯔ ꯍꯟꯊꯔꯒ ꯆꯪꯕ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯣꯏꯔꯣꯏꯅꯦ ꯍꯥꯏꯗꯨꯅ ꯑꯀꯥꯁꯅ ꯃꯃꯥꯟꯅꯕꯗꯨꯗ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯗꯨꯁꯨ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯚꯨꯃꯤꯁꯨ ꯂꯥꯛꯏ ꯚꯨꯃꯤꯅ ꯃꯈꯣꯏꯒꯤ ꯑꯥꯔꯀꯤꯇꯦꯛ ꯀꯤꯁꯣꯔꯕꯨ ꯀꯧꯏ ꯀꯤꯁꯣꯔꯕꯨ ꯀꯧꯁꯤꯜꯂꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯄꯦꯔꯤꯁꯇꯒꯤ ꯂꯥꯛꯄ ꯑꯥꯔꯀꯤꯇꯦꯛ ꯉꯥꯛꯇꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯤꯁꯣꯔꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯑꯥꯔꯀꯤꯇꯦꯛ ꯑꯃ ꯑꯣꯏꯅ ꯑꯇꯣꯞꯄ ꯑꯥꯔꯀꯤꯇꯦꯛ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯀꯧꯕꯒꯤ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯑꯁꯤꯕꯨ ꯎꯁꯤꯠꯄꯤꯗ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤ ꯃꯗꯨꯒꯤꯗꯤ ꯚꯨꯃꯤꯅ ꯄ꯭ꯂꯥꯟꯒꯤ ꯂꯦꯑꯥꯎꯠꯁꯤꯡ ꯑꯗꯨ ꯃꯈꯣꯏꯗ ꯂꯣꯏꯅ ꯇꯥꯛꯑꯣ ꯑꯗꯨꯒ ꯃꯈꯣꯏꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯀꯥꯁ ꯑꯃꯁꯨꯡ ꯀꯤꯁꯣꯔ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯏ ꯃꯗꯨꯒꯤꯗꯤ ꯀꯤꯁꯣꯔꯁꯨ ꯁꯥꯎꯃꯟꯈꯤꯗꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯁ꯭ꯀꯦꯠꯆ ꯌꯦꯛꯅꯕꯒꯤꯗꯃꯛꯇ ꯄꯦꯔꯤꯁꯇꯒꯤ ꯄꯦꯟꯁꯤꯜ ꯄꯨꯔꯒ ꯃꯐꯝ ꯑꯁꯤꯗ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯄꯦꯟꯁꯤꯜ ꯂꯩꯇꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯃꯗꯨꯒꯤꯗꯤ ꯑꯀꯥꯁꯅ ꯑꯩꯈꯣꯏꯒꯤ ꯗꯥꯎꯠ ꯀ꯭ꯂꯤꯌꯔ ꯇꯧꯅꯕꯅꯤ ꯅꯪ ꯀꯧꯔꯤꯕꯁꯤ ꯅꯪꯒꯤ ꯗꯥꯎꯠ ꯑꯗꯣ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯀꯅꯨ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯔꯂꯥꯁꯨ ꯑꯀꯥꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯪ ꯑꯁꯤꯗꯤ ꯅꯁꯛ ꯌꯥꯝꯅ ꯐꯖꯩꯅꯦ ꯁꯦꯜꯐꯤ ꯑꯃꯇ ꯀꯥꯞꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥꯟꯅꯕꯗꯨꯅ ꯅꯪ ꯑꯁꯤꯕꯨ ꯁꯦꯜꯐꯤ ꯁꯔꯂꯥꯗꯨ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯍꯥꯏꯗꯨꯅ ꯁꯔꯂꯥꯅ ꯍꯪꯕ ꯃꯇꯝꯗ ꯅꯪ ꯑꯁꯤ ꯇꯤꯛꯇꯣꯛꯇ ꯌꯥꯝꯅ ꯐꯥꯎꯈꯤꯕ ꯇꯥꯏ ꯃꯗꯨꯗ ꯁꯔꯂꯥꯅ ꯍꯣꯏꯅꯦ ꯈꯔ ꯐꯥꯎꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯇꯤꯛꯇꯣꯛ ꯕꯦꯟ ꯇꯧꯈꯤꯕꯗꯒꯤ ꯑꯩ ꯑꯁꯤ ꯐꯤꯕꯝ ꯑꯃ ꯇꯥꯗ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯚꯨꯃꯤ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯆꯒꯠ ꯆꯒꯠ ꯋꯥꯊꯤ ꯉꯥꯡꯅꯗꯨ ꯁꯣꯛꯄꯗꯤ ꯊꯕꯛ ꯑꯗꯨ ꯇꯧꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
Wahai Luta Matam Somna Kandadi, Akasti Pungaki, Madi Mamana Baduna, Hojkin Pi Malambado, I quit a Wanga Mumali at the Wadi Man winning Anga Takrene. Madi the Akasna, Kisoda, side of the Kalaitano, Mikiam Sobano, Tabaka Kanam Kanagi Hobano, Aduga, side of the Kanakana Lady Bono Habdo and going to Hakadamni. Aduga Madugiri posting at the Angona Numinigi Manu the Pero, Aduga, Numinigi Matunga, Tabaka the Horagi Haduna Mahamadri at Key. Wahai Luta Matam the Kisodi, Ngau Hawi, Bumika Su Salada, self support Poro Hadun Hare, Wahai Luta Matam the Somla Kandadi, selfie the Ngobsiri Pasaladi, Karigino Madamna, selfie Poro Haisi Bohadun Hare, Madru Kisona, selfie having a teenage self record happening here. Madi Kisona, Karino Toda Vasibo, Mahamus Lady missing a Sibu, Makal Makalniko. Madi Dishina Madana, Akasi Momana, Akasta video calling Tore, video calling Torpumatam the Nanga, Mahamusida have the India the Lalaga, Kogi the Babulakte. Nama Sibu Mutabo Unaninda Brahadana Mamadana Machana Paduda, Warujaduna, video calling the White Chanaduna Lake. Tanjadana Mafamadada, Kanagumbalupi Magi Bekama, Huran, Bamana, Purga Chelapu Mong, Umatamda, Mouse of Hona to Tamagi Hadana Pontami Amasung, Garigi Tonga the Hantorgo Matamda, Tonga to the Huran Batu Yesheladuna, Bega to Mafama to Tadaram to the Chenki. Mato do the Gidi, Bega to Kunkatuna Piva Matamati Nupi do the Atakanam to Horemdre. Bumika Mama Udrolemi, Bumika Mamaduna Hatuatu Selectuna, as none I give a combi say Yana Parabani. I did Mapamadura Agi, Chana Piggy, Nupa on a Balakpani. I with the Luhona with a Matelapa on a Balakpani. Cafe to the Hectolopomatan Mahana Masiki Vegas, who put the Sacripanini Hadunare. Why do Tam Matamda, Akaski Mamana Baduna de Inina Yuari the Yana Bunuado Maline, Naril Pani Tosi, Aduga, Wari Masanasi Haduna, Makoi Masel Naril Pani Taga, Wari Sanadunale. Madi the Akasna, Inang Sukara section with the Pavani, who don't table to Magadika my dogani, Mother Pravati Hare, Kariki Tokcheruni, Line Chan Bagi, Mapamusida Nang Tinnericity, Prabana Mahaki Machana Pigi, Wari Singadu, Maquater in Natame, High with the Mahaki Machana PC, no have a Sisuya Yadi, no Pala Pokudingi, Mana rejecto we have a Wari to Luniki, Madurigi, Mapama Dudagi, Pravasu, October Padana Mayimtan was at K. Madi di Somla Kanadi, Akasam Sumaki Marubaduga Runana, Officer Duki Stavamga, Plan Giside Adu Yektuna Sumasumle, Isona Makona Toriba Mong, Ubumatamda Mahan Hare, Mana Homasida Sumasumle Taragadi, I coaching a city local ni habitana, Mammy came to Tabira. Mahati Peristaki Lakuni imported in Hadana Mahaputa Thagatchari Lekrani. Madi di Salana Hare, Sir, none came to Pakapigano, came to Wakal and the Vigano, Nang di Peristaki Bulakira, Swadi Bulakira. Nangi Kanatana respect to Pigadabnati, why do Tamatam the Kishori complex hangi? Madi di Salana Mahakimato, the Ubumatamda, hashtag joke Haram the Chatki, Madi Kishonare, foreign Gimini the Mahati, Wam, Habimatam the hashtag joke and Haribani, Madi Kishona, Akaski Mamana, Pigamata Sakalaga, Sar, Kanata Hangine, Mahana Nagi was ugly was sing a Sibo, Nangul Venikan Tabangam Brana Tragana, Nangi Koki Mataki Paris at Kibra. Tanjadu the Akasna, Makara Dugi Mukadu Haduna, Mahana, Makoi Stabadur Habimatanda, Bindusu, Makara no Puraduna, Tapna Lai, Amasung, Makara du Mahana, Nupa to the Yam Ikaraptona Piki, Momudu Vomatamda, Akasna, Magi Margaret Kopi City, Nambu Pamsabu Mali the Hadun Hare, Wahayuta Matam the Nupitu Mahamadri Ikaraptona Chinki, Madagi Kisona Hare, Makoi Nigi Nusinabu Warisisu, Yam Fazakravazani, Filama Madagibu Helibani. The PCD no I have immunity, light up immuni, Amusung, Mark in habit and more pass later. Tabuta would no pass the Inakara Kunba, Sangasawa Imunga Magima Chamasuni. Aduga Makoi Nigi, Nusinabu Warisida, Lab Guru Giro Lasina, Aquagi, Salas over the Lowry when he had an harry. Why do Tamatam the Akasna? Kaino Quay MD Uncle Pupati Duro. Oini, Mahaki, Mamimpan Mumatan the Lapula Yamuto. Aduga, a singing piece in a Malata Sanchelaga. Karibu Haim no Kandi Matana Pono to no to Ribani Hadun Hare, Tanzadra Pama the Salar Sankeltana, Pono to no key. Pagitori Brata di Brakandi, Wa Chamba Mahata, so Pono to no Puni Masiki Piece de Hadun Hare, Tanzadra Pama the Akasu Makoi MD to Bona Janki, Akaska MD go Unaki, Mapama Duda, Bumika Kasu Unaki, Madigi MD Duna, Akasa on Salagare. I do Taragadi Nangbo, buildings up from side at the book on Kani Young Tribunal. Madi the Akasna, I hope the young was a ketor manine. Why do Tamatam Bumina? Kisona su Mahaka side young was a mineral. Madi MD Duna, Ibim Katarogano su Yuminaru Rotana. Bumina Akala de Guanatida Canoni, Karigobino office the Gisha Topotaragadi, officer Sibu Junction Minaba Mile, Ruinat Opanine. Madi MD Dunare, Karino Calibasibu, officer Sibu,
India Pakistan ki border ne na khalibra kaligum banang officer sida ngautang chathok bataragadi terrorist hajalakani gana khaliro hoine chumi ne haduna mafam adura leriba missing atusu chumi haduna loine hare asum tawduna makoisu gali park tori bajaga luthole madigi akasna ai gai da punna sakrasi haduna haiba matanda bhumina isa gai chana bada kari bukaige mada akasna ai mafam adu khangda bagi tawbunida mada bhumina kishor Maka Chaminaro Maka Tominaro Haduna, Kishorbu, Akaski Gari to the Hapsaladuna Makoi Puna, side of the young Balai. Madigi Akaski Malabaduna, Kishor Hare, Bailo Hui Medama City, Yaman Napol Carbon people Maline, Madra Kishona, Kariguma Napol Kalavaki competition Amagasin Vataragadi, Akui Medam at Makani. Madigi Mamalabadun Hare, when I Sukalibanine, Mal Hoji Holo Hundreds in a Karigi, Madra Kishona, Kanana Buluhung Bituripano, the PC must have Pazataba Adu Yawakan up Tiroi. Kananabu asuyang manapal kaba ni PC ki manakta lainingani. Madigi makoy suicide mafamadura lakma matamda akasna. Bhumi uba matamda bhumi. Nangi sari si yana fazayni. Wahayu taa matamda somna kandadi kishorna sari fazabagayi. Nakoy bosa khali vasa karino. Maan bhumi da lai dhana bhonari ne. Madigi akasna bhumi dhangi. Bhumi karino eco-friendly gana taurisna. Sangsana se bunang khatna loine fahalagi khali vrane. Wahayu taa matamda bhumi na madura nangi problem kay lagi. Bhumi is Hobby Mongo over Matamda Akasna, Karino Nana to Yam Serious Oido, I did not want some Pagito Bonita. Madigi Sonare, Nupi Musung, Architects Kaigile, no Kambra, Yums Hanabagi, Yum Lay Navida Mutanini. Why do Tamatan the Mumana Baduna? Bol Kudimakta 630 Bangampa me Sinan Kangra. Why do Tamatam the Mog? Kishona Hare, Bol Kudimakta no ball Pibangam empire to Dinan Kangra. Masina Tanging Ribasi. Akasna Bhumi da try to Bumatamda, Soidra my Pakani Haduna Haibani, Tawada Bhumi Nadi, Mala tried to Kudima do loyal reject Okuni Haduna Harakuni. Senamudana Kuni Ubafani Pasi, Bhumisu, Makoyi Yuma Duda, breakfast Sadunale, Tanjodra Makoyum Tangnabagi, Angan Pimasam so Mapamba Duda drawing you to Labani. Madura Karigino Koimana, one of the Nandi Fasina Haduna Mumatamda, Mon Bratobani, one on the Bibertani Haduna Hare, Karigitoribuno Haduna Hangomatamda. Aikoi Imana, Wangang the Wagi Brata Tori Basina, Pakada Mark Bong of Nobani. Adugana Kokina Mana, Mon Bratori Basina, Nangin the Papa Nobani Hadun Hare. Madigi Buminare, Mana Wangang the Wagi Brata Toraga, I had done a papa Ganisibo Kanan Hariwano. Angan no Hare, Kangdini, Akoi Masu, Mahana Wangang the Wagi Brata Toraga, I give Mark Hinkalakani Kalibani. Kananabu Mokoibu, Tamangam Driven of Hadun Hare. Why do Tamatam the Bumina? Paladum Palida no Madi, Santi the Wangang the Vida to Military said, quite if Harabani. Tanjadra Mamma Suma Pama Duda Mahaki breakfast Hamdana, Mammy the Dukani, Hadana, Sakum the Chunky. Madigi the Anga Hare, Idea Koima the Wahalweda, Nang Dona Idi Tauroi, Class the quite fast target to river the Pamasatuka, the Maglongani. Why do Tamatan the Bumina? Hey, Angana, he pass Harakano, Nang ne, Pamu the Mapan who jump Bitavado, Aduhana to live quite in Hare. Madigi Mapamadula Nupakia photo Sakhaidra Labigi Mong the Ubumatamda, Karino Masiki photo sing a sinner hiding a Hangumatamda, Anga Duna, Nangi Bol Kana Bitamuta, Tamliba photo of Tani Hidunare, Madigi Bumina photo Bakaladuna, Kanano Masiki the possible, Masapuyana Fajarine. Why do Tamatan the Mama the Yam Haroduna, Madu the Pada Palmabra, Madu Masakana Fazabani, Nang Hombayara Haduna, Yam Haron Chinchale, Madigi Bumina, Nana Mon Bratori Toribado. Of the Tilo in a Kairi in Hadun Hare. Mama Suma Pomaduda, Kanaman Haduna, Kaniman Giduna Chinchalapani. Tawata Butoli with Hot Water Day, Swaki do not talk with Hodoni. Angang do not Nangatori with cheating Hadun Hare. Tanjao the Mapomadra Pa the Soleil. Karigi cheating no Kanagi cheating no Haduna Mapomaduda, Lohobi Bato, Nama table to Tami. Mama Luchangchale, Karino Sibu Hadunhangi, Madruma Pa the So. I go Imana Bagimachana Pigi, Hombaginida, Baton Torpani Hadun Hare. Madigi Mama Hare, Masiki Angano Pi Macha Siki, Maki Aham Bagithai Konkabla Pagi, Puza Adunanga, Maki Masampun Biki Banatra Hadun Hare, Tasena Mamana Haning Livasi, Yana Pili Angang to Pava, Lohombagi Batola, a Hadun Harakpani, Madura Mama the Machana Piduna, Maduli Atopan Pi Mini Hadun Hare, Nana Diam Capituna Kagino Hadun Hange, why you Tamatan the Mama so Wakalian no Waitana? How did you put the Kapanatana Bukari Upale Rikini? Karigumana Mathayan Saragadi, Home with the Chalunukino, Punamagasi, Habidi told you what Kudimasi, Agilu Home, Hatamari Lane, Hale Basicarin Hydra Machana Peter Hangi, Malini Mama than Hare, Miga Tenabumatamda, Nangina Chana Peter, Kanam Kandalu Honduno and a Hak Patagi,
ꯑꯩꯁꯤ ꯂꯨꯍꯣꯡꯕꯒ ꯆꯠꯄ ꯇꯟꯗꯅ ꯂꯨꯍꯣꯡꯕꯒ ꯆꯠꯈꯤꯗꯕ ꯀꯨꯏꯔꯦ ꯃꯗꯨꯒꯤꯗꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯦ ꯀꯔꯤꯅꯣ ꯏꯃꯥꯅ ꯈꯜꯂꯤꯕꯁꯤꯕꯣ ꯑꯩꯕꯨ ꯄꯣꯛꯄꯤꯔꯤꯁꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯄꯣꯛꯄꯤꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯨꯍꯣꯡꯗ ꯇꯥꯔꯒꯗꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀ꯭ꯔꯥꯏꯝꯂꯥ ꯃꯗꯨꯒꯤꯗꯤ ꯃꯃꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯁꯥꯎꯗꯨꯅ ꯑꯣꯟꯁꯤꯜꯂꯛꯏ ꯅꯪꯅ ꯑꯩꯕꯨ ꯃꯣꯟꯕ꯭ꯔ ꯇꯧꯕꯁꯦ ꯊꯨꯒꯥꯏꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯕꯨ ꯋꯥ ꯉꯥꯡꯗꯕꯒꯤꯗꯃꯛꯇ ꯅꯪꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯄꯥꯟꯗ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯤ ꯅꯪꯅ ꯀꯔꯝꯅ ꯃꯆꯤꯟ ꯃꯦꯟꯗꯣꯔꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯃꯃꯥꯗꯨꯅ ꯅꯪꯒꯤ ꯕ꯭ꯔꯦꯛꯐꯥꯁꯁꯤꯗꯤ ꯆꯥꯎꯗꯨꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯁꯥꯎꯗꯨꯅ ꯊꯣꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯄꯥꯗꯨꯅ ꯃꯃꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯅꯪ ꯄꯦꯜꯂꯝꯃꯅꯤꯅꯦ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯗꯨꯅ ꯃꯄꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯆꯠꯈꯤ ꯃꯃꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯅ ꯑꯗꯨꯃꯛ ꯃꯪꯗꯨꯅ ꯂꯩꯍꯧꯏ ꯚꯨꯃꯤꯀꯥꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯈꯟꯅꯗꯨꯅ ꯊꯣꯛꯂꯛꯄꯒꯤ ꯃꯍꯥꯛꯁꯨ ꯃꯪꯗꯨꯅ ꯂꯩꯕꯒꯤ ꯇꯥꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯏ ꯅꯨꯄꯥ ꯑꯗꯨꯅ ꯍꯦꯛ ꯆꯪꯉꯛꯄ ꯃꯇꯝꯗ ꯚꯨꯃꯤꯀꯥꯒꯤ ꯃꯁꯥ ꯄꯨꯝꯕꯗ ꯂꯣꯏꯅ ꯌꯦꯡꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯚꯨꯃꯤꯀꯥꯒꯤ ꯃꯁꯥꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯇꯤꯟ ꯌꯣꯠꯈꯤ ꯃꯗꯨꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯑꯦꯁꯤ ꯊꯥꯕ ꯇꯥꯔꯒꯁꯨ ꯃꯐꯝ ꯑꯁꯤꯗ ꯍꯨꯃꯥꯡ ꯀꯥꯡꯉꯦ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯨꯃꯤꯀꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯈꯜꯂꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯑꯐꯕ ꯃꯤ ꯑꯣꯏꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯈꯟꯖꯈꯤ ꯃꯗꯨꯒꯤꯗꯤ ꯚꯨꯃꯤꯅ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯅꯣ ꯍꯥꯏꯌꯨ ꯃꯗꯨ ꯅꯠꯇꯅ ꯋꯥꯀꯣꯏ ꯁꯨꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯥꯗꯨꯅ ꯉꯁꯤ ꯇꯥꯡ ꯀꯌꯥꯅꯣ ꯉꯁꯤ ꯇꯥꯡ 14ꯅꯤ ꯍꯥꯏꯗꯨꯅ ꯚꯨꯃꯤꯀꯥꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯀꯟꯁꯥꯏꯟꯃꯦꯟ ꯑꯩꯒꯤ ꯄꯣꯠ ꯑꯗꯨ ꯅꯪ ꯇꯥꯡ 19ꯗ ꯄꯤꯒꯅꯤ ꯍꯥꯏꯈꯤꯕꯗꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎ ꯄꯤꯗ꯭ꯔꯤꯕꯅ ꯀꯔꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯨꯃꯤꯀꯥꯅ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐ ꯑꯃꯗ ꯐꯣꯟ ꯇꯧꯗꯨꯅ ꯄꯣꯠ ꯄꯤꯈꯣꯅ ꯍꯥꯏꯕꯗꯨꯅ ꯍꯧꯖꯤꯛꯐꯥꯎꯕ ꯄꯤꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ ꯃꯗꯨꯗ ꯄꯣꯠ ꯑꯗꯨ ꯃꯦꯅꯨꯐꯦꯛꯆꯔ ꯇꯧꯕ ꯃꯇꯝꯗ 70% ꯂꯣꯏꯔꯦ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ ꯑꯗꯨꯒꯤꯗꯃꯛꯇ ꯄꯥꯎ ꯄꯤꯔꯛꯇꯕꯅꯤ ꯃꯗꯨ ꯚꯨꯃꯤꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯄꯥꯎ ꯑꯗꯨ ꯍꯥꯟꯅ ꯑꯩꯈꯣꯏꯗ ꯉꯟꯇꯥꯅ ꯍꯥꯏꯇꯥꯔꯒꯗꯤ ꯐꯔꯣꯏꯗ꯭ꯔꯥ ꯃꯗꯨꯒꯤꯗꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯑꯔꯤꯕ ꯀꯦꯃꯤꯀꯦꯜ ꯐꯔꯇꯤꯂꯥꯏꯖꯔꯁꯤꯡ ꯈꯔ ꯂꯩ ꯃꯗꯨ ꯅꯈꯣꯏꯒꯤ ꯐꯔꯇꯤꯂꯥꯏꯖꯔ ꯍꯥꯏꯕꯗꯤ ꯕꯥꯏꯑꯣ ꯐꯔꯇꯤꯂꯥꯏꯖꯔ ꯑꯗꯨꯒ ꯃꯤꯛꯁ ꯇꯧꯔꯒ ꯌꯣꯟ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯒꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯨꯃꯤꯅ ꯅꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯊꯣꯛ ꯊꯥꯛꯇ ꯑꯩ ꯌꯥꯎꯒꯗꯕ ꯅꯠꯇꯦ ꯑꯩꯗꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯇꯥꯡ 19ꯗ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯥꯡ 18 ꯁꯨꯔꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯣꯠ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯄꯤꯕ ꯉꯝꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯈꯤꯕ ꯄꯩꯁꯥ ꯑꯗꯨꯒꯤ ꯗꯕꯜ ꯅꯈꯣꯏꯅ ꯍꯟꯒꯅꯤꯅ ꯍꯥꯏꯈꯤꯕꯗꯥꯏ ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯨꯃꯤꯁꯨ ꯃꯍꯥꯛꯀꯤ ꯆꯦꯛ ꯑꯗꯨ ꯂꯧꯊꯣꯛꯑꯗꯨꯅ ꯄꯩꯁꯥ ꯑꯗꯨ ꯗꯕꯜ ꯇꯥꯏꯝ ꯏꯈꯠꯂꯗꯨꯅ ꯅꯨꯄꯥꯗꯨ ꯂꯪꯁꯤꯟꯈꯤ ꯑꯗꯨꯒ ꯃꯗꯨꯒꯤꯗꯤ ꯚꯨꯃꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯄꯥꯝꯖꯕꯒꯤꯗꯃꯛꯇ ꯇꯧꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯄ꯭ꯔꯣꯐꯤꯠ ꯄꯥꯝꯕꯒꯤ ꯃꯁꯤ ꯇꯧꯕ ꯅꯠꯇꯦ ꯐꯠꯇ꯭ꯔꯒꯗꯤ ꯐꯠꯇ꯭ꯔꯦ ꯑꯐꯕꯅ ꯑꯐꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯗꯤ ꯊꯣꯛ ꯊꯥꯛꯀꯤ ꯊꯕꯛ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯊꯪ ꯃꯤꯉꯣꯟꯗ ꯄꯣꯠ ꯄꯤꯕ ꯇꯥꯔꯒꯗꯤ ꯄꯣꯠ ꯂꯧꯕ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯟꯅ ꯃꯍꯥꯛꯀꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯆꯦꯛ ꯇꯧ ꯀꯔꯤꯒꯨꯝꯕ ꯃꯤꯁꯛ ꯑꯗꯨ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯊꯣꯡꯖꯤꯟꯗꯒꯤ ꯈꯣꯡꯃꯥꯡ ꯀꯥꯎ ꯇꯥꯟꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯅꯨꯄꯥ ꯑꯗꯨꯗ ꯌꯥꯝꯅ ꯀꯔꯦꯝꯅꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯏꯟꯁꯜꯠꯀꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯈꯤ ꯚꯨꯃꯤꯀꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯀꯥꯁꯇꯤ ꯌꯥꯝꯅ ꯏꯝꯄ꯭ꯔꯦꯁ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯑꯀꯥꯁꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯗ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯨꯝꯕ ꯅꯨꯄꯤ ꯑꯁꯤ ꯏꯝꯄ꯭ꯔꯦꯁ ꯑꯣꯏꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯀ ꯃꯇꯝ ꯈꯔꯗꯤ ꯇ꯭ꯔꯦꯚꯦꯜ ꯇꯧꯃꯤꯟꯅꯗꯕ ꯌꯥꯔꯣꯏꯅꯦ ꯃꯗꯨꯒꯤꯗꯤ ꯚꯨꯃꯤꯀꯥ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯕꯤꯟꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯣ ꯃꯦꯇꯔꯤꯌꯦꯜꯁꯤꯡꯒꯤ ꯐꯥꯏꯜ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯚꯨꯃꯤꯀꯥꯗ ꯄꯤꯈꯤ ꯃꯗꯨꯒꯤꯗꯤ ꯚꯨꯃꯤꯀꯥꯅ ꯑꯀꯥꯁꯇ ꯎꯕ ꯃꯇꯝꯗ ꯄ꯭ꯂꯥꯟ ꯑꯗꯨ ꯍꯧꯖꯤꯛꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯀꯥꯁꯅ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯃꯇꯝ ꯑꯁꯨꯛ ꯌꯥꯝꯅ ꯆꯪꯉꯤꯕꯗꯤ ꯍꯥꯏꯗꯨꯅ ꯚꯨꯃꯤꯀꯥꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯀꯥꯁꯅ ꯀꯔꯤꯒꯨꯝꯕ ꯅꯪꯕꯨ ꯏꯝꯄ꯭ꯔꯦꯁ ꯇꯧꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯄꯣꯠ ꯑꯗꯨ ꯈꯨꯗꯛꯇ ꯁꯥꯕ ꯌꯥꯔꯣꯏ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯈꯟꯊꯔꯒ ꯁꯥꯗꯕ ꯌꯥꯔꯣꯏ ꯌꯦꯛꯇꯕ ꯌꯥꯔꯣꯏ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯀꯤ ꯔꯨꯝ ꯇꯝꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯀꯤꯁꯣꯔꯅ ꯋꯥꯈꯜ ꯑꯃ ꯈꯟꯗꯕ ꯌꯥꯔꯣꯏ ꯑꯥꯎꯠ ꯑꯣꯐ ꯗ ꯕꯣꯛꯁꯇꯒꯤ ꯈꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯀꯥꯁꯀꯤ ꯃꯃꯥꯟꯅꯕꯗꯨ ꯂꯥꯛꯏ ꯄ꯭ꯂꯥꯟ ꯑꯗꯨ ꯁꯦꯝꯕ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯤꯁꯣꯔꯅ ꯍꯪꯕ ꯃꯇꯝꯗ ꯂꯣꯏꯗ꯭ꯔꯤꯗ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯗꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯈ꯭ꯔꯦ ꯅꯨꯃꯤꯠ ꯃꯌꯥꯝ ꯆꯪꯈ꯭ꯔꯕꯅꯤ ꯃꯗꯨꯗ ꯀꯔꯤꯅꯣ ꯅꯪ ꯍꯥꯏꯔꯤꯁꯤꯕꯣ ꯂꯥꯏꯟ ꯑꯃ ꯌꯦꯛꯄꯒꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯠꯇꯦꯗ ꯄ꯭ꯂꯥꯟ ꯑꯗꯨꯒꯤ ꯃꯇꯥꯡꯅꯤ ꯍꯥꯏꯗꯨꯅ ꯀꯤꯁꯣꯔꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯀꯤꯁꯣꯔꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯅꯍꯥꯟꯅ 4-5 ꯑꯗꯨꯝ ꯌꯦꯛꯄ ꯂꯣꯏꯔꯝꯃꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯀꯥꯁꯀꯤ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯥꯎ LKGꯒꯤ ꯑꯉꯥꯡꯅ ꯌꯦꯛꯄ ꯌꯨꯝ ꯑꯗꯨꯒꯅꯦ ꯑꯥꯔꯀꯤꯇꯦꯛ ꯑꯐꯥꯎꯕ ꯑꯃꯅ ꯌꯦꯛꯄ ꯌꯨꯝꯒ ꯌꯥꯝ ꯈꯦꯠꯅꯒꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯀꯤꯁꯣꯔꯕꯨ ꯌꯩꯔꯗꯨꯅ ꯏꯀꯥꯏꯕ ꯄꯤꯔꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯃꯗꯨꯅ ꯀꯤꯁꯣꯔꯁꯨ ꯃꯐꯝ ꯑꯗꯨꯗ ꯏꯀꯥꯏꯔꯞ ꯇꯧꯅ ꯂꯩꯍꯧꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯔꯂꯥꯁꯨ ꯃꯍꯥꯛꯀꯤ ꯔꯤꯜ ꯑꯃ ꯊꯥꯒꯠꯇꯨꯅ ꯃꯊꯟꯗ ꯗꯣꯄꯥꯃꯤꯟ ꯔꯤꯂꯤꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯀꯥꯁꯇ ꯑꯩꯒꯤ ꯔꯤꯜ ꯑꯃ ꯊꯥꯒꯠꯄꯅꯤ ꯃꯁꯤ ꯌꯦꯡꯒꯦꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯀꯥꯁꯅ ꯑꯩꯅ ꯌꯦꯡꯉꯣꯏ ꯍꯥꯏꯇꯥꯔꯒꯁꯨ ꯅꯪꯅ ꯑꯗꯨꯃꯛ ꯅꯝꯗꯅ ꯌꯦꯡꯍꯜꯂꯗꯕꯗꯨꯕꯨ ꯄꯤꯔꯣꯛꯁꯤ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤꯉꯩ ꯇꯥꯟꯖꯥꯗꯨꯗ
ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯥꯔꯤ ꯁꯦꯠꯇꯨꯅ ꯌꯥꯝꯅ ꯏꯪꯅ ꯂꯦꯝꯅ ꯂꯩꯖꯔꯤꯕꯤ ꯚꯨꯃꯤꯕꯨ ꯎꯗꯨꯅ ꯂꯩꯈꯤ ꯃꯇꯧ ꯑꯗꯨꯗ ꯁꯔꯂꯥꯅ ꯃꯍꯥꯛꯀꯤ ꯔꯤꯜ ꯑꯗꯨ ꯐꯖꯕ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅꯗꯤ ꯚꯨꯃꯤꯒꯤ ꯃꯁꯛ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯌꯥꯝꯅ ꯐꯖꯩ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯥꯒꯠꯇꯨꯅ ꯂꯩꯈꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯊꯥꯒꯠꯂꯤꯕꯁꯤꯗꯤ ꯚꯨꯃꯤꯕꯨꯅꯤ ꯑꯗꯨꯕꯨ ꯁꯔꯂꯥꯅꯗꯤ ꯃꯍꯥꯛꯀꯤ ꯔꯤꯜ ꯑꯗꯨꯕꯨ ꯊꯥꯒꯠꯄꯤꯔꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯥꯔꯇꯤꯛꯁꯨ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯈꯨꯠ ꯑꯗꯨ ꯁꯣꯛꯈꯤ ꯈꯨꯠ ꯑꯗꯨ ꯁꯣꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯕꯤꯟꯗꯨꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯔꯦꯛꯇ ꯊꯝꯂꯤꯕ ꯆꯐꯨ ꯀꯌꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯏꯟꯊꯨꯔꯝꯗꯨꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯆꯐꯨꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯥꯗꯨꯅ ꯀꯥꯏꯈꯤ ꯆꯐꯨ ꯇꯥꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯚꯨꯃꯤꯁꯨ ꯊꯣꯛꯂꯛꯏ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯉꯗꯨꯅ ꯀꯥꯔꯇꯤꯛꯀꯤ ꯑꯁꯣꯛꯄ ꯑꯗꯨꯕꯨ ꯌꯦꯡꯉꯤꯉꯩ ꯇꯟꯖꯥꯗꯨꯗ ꯚꯨꯃꯤ ꯊꯣꯛꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯉꯛꯈꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯚꯨꯃꯤꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯤꯟꯗꯨꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯥꯔꯇꯤꯛꯁꯤ ꯃꯈꯨꯠ ꯁꯣꯛꯄꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗ ꯔꯦꯛꯇ ꯏꯜꯂꯝꯕ ꯃꯥꯜꯂꯦ ꯃꯔꯝ ꯑꯗꯨꯅ ꯆꯐꯨꯁꯤꯡ ꯑꯁꯤ ꯀꯥꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯨꯃꯤꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯦꯟꯁꯟ ꯂꯧꯔꯤꯕꯅꯤꯅ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄꯗꯨꯕꯨ ꯐꯈꯤꯗ꯭ꯔꯣ ꯃꯍꯥꯛꯀꯤ ꯑꯅꯥꯕꯗꯨ ꯍꯟꯊꯒꯗ꯭ꯔꯣ ꯅꯥꯄꯤ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯏ ꯑꯗꯨꯕꯨ ꯈꯛꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯄꯥꯝꯖꯔꯨꯕ ꯅꯨꯡꯁꯤꯔꯨꯕ ꯍꯥꯏꯕꯁꯤꯗꯤ ꯑꯔꯥꯟꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯃꯗꯨꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯃꯔꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒꯤ ꯑꯃꯥꯡꯕ ꯑꯣꯏꯍꯟ ꯇꯥꯔꯒꯗꯤ ꯃꯗꯨꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯪꯈꯤ ꯃꯗꯨꯒꯤꯗꯤ ꯑꯀꯥꯁꯅ ꯃꯈꯣꯏ ꯑꯅꯤꯗ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯆꯠꯍꯟꯈꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯀꯥꯁꯀꯤ ꯃꯃꯥꯟꯅꯕꯗꯨ ꯂꯥꯛꯏ ꯀꯔꯤꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯨ ꯃꯤ ꯁꯣꯛꯑꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯝꯇ ꯐꯥꯎꯗꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯑꯣꯟꯁꯤꯜꯂꯒ ꯑꯗꯨꯝ ꯏꯁꯧ ꯂꯥꯡꯉꯤꯅꯦ ꯉꯥꯏꯍꯥꯛ ꯂꯩꯇ ꯄꯪꯁꯥꯎ ꯁꯥꯎꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯀꯥꯁꯅ ꯃꯍꯥꯛꯇꯤ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯃꯤꯁꯦ ꯅꯨꯡꯁꯤꯕ ꯑꯁꯤ ꯑꯁꯥꯎꯕꯅ ꯐꯣꯡꯗꯣꯛꯄꯁꯨ ꯂꯩꯕꯅꯤ ꯆꯥꯎꯔꯤꯁꯦ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯤꯕꯅꯤꯅꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯗꯨꯅ ꯑꯁ ꯚꯥꯏ ꯀꯩꯅꯣ ꯅꯪꯁꯦ ꯍꯟꯗꯛ ꯃꯔꯛꯁꯤ ꯅꯪꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯅꯪꯅ ꯉꯥꯡꯊꯣꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯑꯩ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯈꯤꯕꯅ ꯐꯔꯅꯤ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯀꯥꯁꯅ ꯃꯁꯥꯅ ꯃꯁꯥ ꯃꯊꯟꯇꯕꯨ ꯊꯦꯝꯖꯤꯟꯖꯔꯤꯕꯅꯤ ꯆꯤꯟꯅꯕꯗꯅ ꯀꯣꯐꯤ ꯁꯣꯞ ꯑꯃꯗ ꯄ꯭ꯔꯚꯥꯕꯇꯤꯗꯨ ꯐꯝꯗꯨꯅ ꯂꯩ ꯇꯟꯖꯥꯗꯨꯗ ꯑꯀꯥꯁ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯗꯨꯁꯨ ꯀꯣꯐꯤ ꯊꯛꯇꯨꯅ ꯂꯩꯕꯅꯤ ꯃꯇꯧ ꯑꯗꯨꯗ ꯄ꯭ꯔꯚꯥꯕꯇꯤꯅ ꯎꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯧꯁꯤꯜꯂꯤ ꯅꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯝꯕꯅꯤꯗ ꯍꯥꯏꯗꯨꯅ ꯄ꯭ꯔꯚꯥꯄꯇꯤꯗ ꯑꯀꯥꯁꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯏꯅꯦ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯀꯥꯁꯅ ꯍꯪꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯅꯨꯄꯥ ꯌꯦꯡꯕ ꯂꯥꯛꯏ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯋꯥꯍꯩ ꯑꯗꯨ ꯐꯥꯒꯤ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯁꯦꯡꯕ ꯌꯥꯎꯔꯤꯕꯅꯤ ꯃꯗꯨꯗ ꯄ꯭ꯔꯚꯥꯄꯇꯤꯅ ꯌꯥꯝꯅ ꯇꯟꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯏꯕꯣ ꯅꯪꯅ ꯍꯥꯏꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯃꯗꯨꯗ ꯑꯀꯥꯁꯅ ꯀꯔꯤꯅꯣ ꯑꯗꯨ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯅꯗꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯁꯨ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯍꯣꯏꯅꯦ ꯌꯥꯗ꯭ꯔꯦꯅꯦ ꯌꯦꯡꯉꯨ ꯅꯨꯄꯤꯒꯤ ꯃꯍꯨꯠꯇ ꯃꯃꯥ ꯑꯣꯏꯅ ꯂꯥꯛꯇꯔꯒꯗꯤ ꯀꯅꯥꯅꯕꯨ ꯅꯨꯄꯥꯗꯨꯅꯕꯨ ꯌꯥꯔꯛꯇꯣꯏꯅꯣꯅꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯀꯥꯁꯅ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯇꯟꯖꯥ ꯑꯗꯨꯗ ꯀꯣꯐꯤ ꯁꯣꯞ ꯑꯗꯨꯒꯤ ꯋꯦꯇꯔ ꯑꯗꯨ ꯂꯥꯛꯏ ꯃꯍꯥꯛ ꯑꯁꯤꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯔ ꯀꯩꯅꯣ ꯏꯅꯦ ꯅꯪꯗꯤ ꯅꯣꯡꯃꯗ ꯅꯨꯄꯥ ꯑꯅꯤꯒ ꯎꯅꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯃꯗꯨꯗ ꯄ꯭ꯔꯚꯥꯄꯇꯤꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯈꯣꯏ ꯑꯅꯤꯁꯤꯗꯤ ꯑꯩꯒꯤ ꯍꯥꯟꯅ ꯈꯪꯅꯕ ꯃꯤꯅꯤ ꯀꯣꯐꯤ ꯊꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯀꯥꯁꯇ ꯍꯪꯉꯤ ꯃꯗꯨꯗ ꯑꯀꯥꯁꯅ ꯑꯩꯈꯣꯏꯗꯤ ꯊꯛꯄ ꯂꯣꯏꯗ ꯉꯥꯏꯔꯤꯗ ꯐꯔꯦ ꯐꯔꯦ ꯍꯥꯏꯗꯨꯅ ꯀꯣꯐꯤ ꯀꯞ ꯑꯗꯨ ꯋꯦꯇꯔ ꯑꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯑꯀꯥꯁꯅ ꯄ꯭ꯔꯚꯥꯄꯇꯤꯗ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯅꯦ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯋꯥꯔꯤꯗꯨꯕꯣ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯐꯖꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯥ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯄ꯭ꯔꯚꯥꯄꯇꯤꯅ ꯍꯥꯏꯔꯛꯏ ꯑꯁ ꯇꯥꯕꯤꯒꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯔꯗꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯉꯥꯡꯕꯗ ꯂꯧꯕꯤꯕ ꯇꯥꯔꯒꯅ ꯑꯩꯅ ꯆꯩꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯗꯤ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯅꯤ ꯏꯕꯨꯡꯉꯣ ꯃꯗꯨꯒꯤꯗꯤ ꯃꯃꯥꯟꯅꯕꯗꯨꯅ ꯑꯀꯥꯁꯇ ꯍꯥꯏꯔꯛꯏ ꯑꯁ ꯚꯥꯏ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯚꯥꯄꯇꯤꯅ ꯑꯀꯥꯁꯇ ꯑꯣꯟꯁꯤꯜꯂꯒ ꯍꯪꯉꯛꯏ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯂꯨꯍꯣꯡꯂꯕ꯭ꯔꯥ ꯃꯗꯨ ꯑꯀꯥꯁꯅ ꯍꯣꯡꯗ꯭ꯔꯤꯗ ꯑꯩꯁꯨ ꯅꯨꯄꯤ ꯑꯃ ꯌꯦꯡꯉꯤꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯄ꯭ꯔꯚꯥꯄꯇꯤꯅ ꯑꯁ ꯐꯩ ꯑꯗꯨ ꯌꯥꯝꯅ ꯐꯔꯕꯅꯤ ꯃꯗꯨ ꯑꯀꯥꯁꯅ ꯀꯗꯥꯏꯗꯒꯤ ꯐꯕꯅꯣꯗ ꯈ꯭ꯋꯥꯏ ꯐꯠꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯀꯔꯤꯒꯤꯅꯣꯅꯦ ꯑꯗꯨꯗꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯚꯥꯄꯇꯤꯅ ꯍꯪꯉꯤ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯗ ꯈꯔꯗꯤ ꯂꯨꯅ ꯊꯣꯛꯑꯅꯤ ꯇꯧꯕꯇꯕꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯚꯥꯄꯇꯤꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗꯤ ꯀꯃꯥꯏꯅꯕꯨ ꯉꯥꯡꯅꯒꯗꯕꯅꯣ ꯈꯪꯗꯦꯅꯦ ꯃꯃꯥꯡꯗ ꯔꯥꯝ ꯄ꯭ꯔꯚꯨ ꯂꯥꯛꯇꯔꯒꯁꯨ ꯃꯉꯣꯟꯗ ꯀꯔꯤ ꯐꯠꯇꯕ ꯌꯥꯎꯔꯤ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯂꯣꯏꯅ ꯊꯤꯗꯣꯛꯇꯣꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯚꯥꯄꯇꯤꯁꯨ ꯍꯥꯊꯨ ꯇꯧꯗꯨꯅ ꯑꯁ ꯑꯩꯈꯣꯏ ꯍꯤꯡꯆꯥꯕꯤ ꯂꯥꯛꯄꯒꯤ ꯃꯇꯝ ꯌꯧꯔꯦ ꯑꯩꯕꯨ ꯆꯠꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯂꯤ ꯃꯗꯨꯒꯤ ꯑꯀꯥꯁꯁꯨ ꯐꯔꯦ ꯏꯅꯦ ꯑꯗꯨꯗꯤ ꯆꯠꯂꯣ ꯑꯩꯈꯣꯏꯁꯨ ꯂꯩꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯏ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯚꯥꯄꯇꯤꯅ ꯍꯟꯖꯤꯜꯂꯗꯨꯅ ꯃꯁꯤ ꯑꯩꯒꯤ ꯅꯝꯕꯔꯅꯤ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯐꯕ ꯂꯩꯇꯥꯔꯒꯗꯤ ꯄꯥꯎ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯟꯅꯕꯗꯨꯅ ꯑꯀꯥꯁꯇ ꯍꯪꯉꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯅꯨꯄꯥꯅ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅ ꯇꯥꯔꯒꯁꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯗꯦ
ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯅ ꯂꯨꯍꯣꯡꯉꯨ ꯍꯥꯏꯗꯔꯒꯁꯨ ꯋꯥ ꯑꯃꯇ ꯇꯥꯕꯤꯗꯦ ꯇꯁꯦꯡꯅ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯄꯥꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯗꯨꯒꯤꯗꯤ ꯑꯀꯥꯁꯅ ꯃꯃꯥꯟꯅꯕꯗ ꯍꯥꯏꯔꯦ ꯅꯪꯅ ꯍꯥꯏꯁꯤꯅꯗꯤ ꯚꯨꯃꯤꯅ ꯑꯩꯉꯣꯟꯗ ꯍꯟꯅ ꯌꯦꯡꯕꯤꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯨ ꯄ꯭ꯔꯤꯟ ꯁ꯭ꯀꯦꯠꯆ ꯑꯗꯨ ꯌꯦꯡꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯌꯦꯛꯂꯤꯕ ꯃꯈꯣꯏꯒꯤ ꯕ꯭ꯂꯨ ꯄ꯭ꯔꯤꯟ ꯕꯤꯜꯗꯤꯡꯒꯤ ꯗꯤꯖꯥꯏꯟ ꯑꯗꯨ ꯌꯦꯡꯍꯜꯂꯤ ꯕꯤꯜꯗꯤꯡꯒꯤ ꯗꯤꯖꯥꯏꯟ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯚꯨꯃꯤꯅ ꯌꯥꯝꯅ ꯇꯟꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯂꯒ ꯃꯁꯤꯗ ꯁ꯭ꯀꯦꯠꯆ ꯍꯥꯏꯁꯦ ꯃꯁꯤꯒꯤꯗꯃꯛꯇꯅꯤꯅꯦ ꯅꯪꯅ ꯄꯦꯔꯤꯁꯇꯒꯤ ꯁꯤ ꯇꯥꯟꯅ ꯂꯥꯛꯏꯁꯦ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯁ꯭ꯀꯦꯠꯆ ꯑꯁꯤ ꯄꯥꯝꯗꯕꯒꯤ ꯃꯑꯣꯡꯅꯤ ꯃꯇꯧ ꯑꯗꯨꯗ ꯑꯀꯥꯁꯅ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯣꯖꯦꯛꯇꯔ ꯑꯃ ꯄꯨꯊꯣꯛꯇꯨꯅ 3D ꯃꯣꯗꯦꯜ ꯑꯗꯨ ꯀꯥꯞꯇꯨꯅ ꯌꯦꯡꯍꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯚꯨꯃꯤꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯌꯦꯡꯍꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯀꯥꯁꯅ ꯍꯥꯏꯔꯛꯏ ꯄꯦꯔꯤꯁꯇꯒꯤꯅ ꯁꯤ ꯇꯥꯟꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯁꯤꯒꯤꯁꯤꯅ ꯌꯥꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯑꯩꯅ ꯄꯥꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨ ꯖꯣꯕ ꯗꯟ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯍꯥꯏꯕꯗꯤ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯩꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯇꯦꯂꯦꯟ ꯑꯁꯤꯕꯨ ꯊꯥꯖꯩ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯁꯤꯒꯤ ꯊꯕꯛ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯃꯇꯝꯗ ꯔꯤꯖꯦꯛ ꯇꯧꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯤ ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯑꯃꯁꯨꯡ ꯅꯪꯒꯤ ꯃꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯆꯦꯟꯖ ꯇꯧꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯑꯅꯧꯕ ꯁꯛꯂꯣꯟ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯨꯃꯤꯗꯤ ꯌꯥꯝꯅ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯂꯗꯨꯅ ꯑꯩ ꯄꯥꯔꯇꯤꯒ ꯇꯧꯕ ꯁꯦꯂꯦꯕ꯭ꯔꯦꯠꯀ ꯇꯧꯕꯁꯦ ꯍꯩꯅꯗꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯣꯂꯦꯖꯀꯤ ꯃꯇꯝꯗ ꯇꯧꯔꯝꯒꯗꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯀꯥꯁꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯅꯧꯕ ꯍꯩꯅꯕꯤꯁꯤꯡ ꯑꯁꯤꯗꯤ ꯀꯣꯟꯅ ꯑꯗꯨꯝ ꯁꯦꯝꯒꯠꯄꯁꯨ ꯌꯥꯏꯅ ꯑꯅꯧꯕ ꯍꯩꯅꯕꯤꯁꯦ ꯑꯩꯗꯤ ꯍꯩꯅꯗꯦ ꯍꯥꯏꯗꯨꯅ ꯚꯨꯃꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯁꯤ ꯑꯪꯀꯜꯗ ꯌꯦꯡꯍꯜꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯣꯏ ꯆꯠꯂꯁꯤ ꯌꯦꯡꯍꯜꯂꯨꯔꯁꯤ ꯑꯩꯒꯤ ꯀꯥꯔꯗ ꯆꯠꯁꯤꯔꯥ ꯍꯥꯏꯗꯨꯅ ꯑꯀꯥꯁꯅ ꯍꯪꯉꯤ ꯃꯗꯨꯗ ꯚꯨꯃꯤꯅ ꯑꯩꯒꯤ ꯀꯥꯔꯗ ꯆꯠꯂꯁꯤꯗ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯚꯨꯃꯤꯒꯤ ꯀꯥꯔ ꯇꯣꯡꯗꯨꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯏ ꯚꯨꯃꯤꯗ ꯑꯀꯥꯁꯅ ꯒꯥꯔꯤ ꯊꯧꯅ ꯆꯣꯀ꯭ꯂꯦꯠ ꯑꯃ ꯄꯤ ꯃꯗꯨꯗ ꯚꯨꯃꯤꯅ ꯑꯩ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩ ꯆꯣꯀ꯭ꯂꯦꯠ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯀꯥꯁꯇꯤ ꯌꯥꯝꯅ ꯉꯛꯈꯤ ꯇꯁꯦꯡꯅ ꯃꯈꯣꯏꯅꯤꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯀꯣꯂꯦꯖ ꯂꯥꯏꯐꯀꯤ ꯋꯥꯔꯤ ꯑꯃ ꯂꯩ ꯃꯁꯤ ꯀꯣꯟꯅ ꯈꯪꯕꯤꯔꯛꯀꯅꯤ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯥꯡꯊꯛꯇ ꯚꯨꯃꯤꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯇꯨꯅ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯄꯣꯠ ꯑꯗꯨ ꯃꯇꯝ ꯆꯥꯅ ꯌꯧꯈꯤꯗꯦ ꯍꯥꯏꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯃꯐꯝ ꯑꯗꯨꯗ ꯒꯨꯟꯗꯥ ꯀꯌꯥꯃꯔꯨꯝ ꯅꯦꯛꯇꯨꯅ ꯃꯍꯥꯛꯅ ꯚꯨꯃꯤꯒꯤ ꯂꯝꯕꯤ ꯊꯠꯇꯨꯅ ꯂꯩ ꯇꯟꯖꯥꯗꯨꯅ ꯚꯨꯃꯤꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯤꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯄꯤꯔꯤꯕ ꯄꯩꯁꯥ ꯑꯗꯨ ꯗꯕꯜ ꯇꯥꯏꯝꯅꯤ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯄꯩꯁꯥꯕꯨꯗꯤ ꯄꯤꯔꯤ ꯑꯗꯨ ꯇꯥꯔꯒꯁꯨ ꯅꯪꯅ ꯑꯣꯐꯤꯁ ꯑꯗꯨꯗ ꯑꯩꯕꯨ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗꯨꯗ ꯏꯀꯥꯏꯕ ꯄꯤꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯗꯤ ꯃꯤꯅ ꯏꯀꯥꯏꯕ ꯄꯤꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯌꯦꯡꯁꯤꯜꯍꯧꯗꯕ ꯇꯥꯔꯒꯗꯤ ꯃꯇꯨꯡ ꯇꯥꯕꯗ ꯃꯤꯅ ꯑꯩꯉꯣꯟꯗ ꯁꯦꯟꯗꯟꯅꯕꯨ ꯊꯥꯔꯛꯄ ꯌꯥꯏ ꯑꯩꯗꯤ ꯀꯔꯤꯒꯨꯝꯕ ꯇꯤꯡꯈꯪ ꯑꯃ ꯌꯨꯕ ꯇꯥꯔꯒꯗꯤ ꯎ ꯄꯥꯝꯕꯤꯗꯨꯃ ꯄꯨꯔꯥ ꯌꯥꯟꯊꯠꯂꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯀꯥꯁꯇꯤ ꯁꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥ ꯑꯗꯨꯕꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯗꯨ ꯂꯪꯁꯤꯜꯂꯛꯏ ꯅꯨꯄꯥ ꯑꯗꯨꯁꯨ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯊꯣꯔꯛ ꯃꯥꯔꯛ ꯑꯣꯟꯊꯈꯤ ꯃꯐꯝ ꯑꯗꯨꯗ ꯑꯀꯥꯁꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯝꯅ ꯂꯤꯡꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯍꯣꯏ ꯆꯍꯤ ꯂꯤꯔꯒꯁꯨ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯅꯨꯄꯤꯒꯤ ꯏꯖꯠ ꯇꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯇꯟꯖꯥꯗꯨꯗ ꯒꯨꯟꯗꯥ ꯑꯃꯅ ꯑꯃꯨꯛ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯇꯧꯕꯇꯕꯨ ꯑꯀꯥꯁꯅ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯒꯦ ꯇꯧꯕ ꯇꯟꯖꯥꯗꯨꯗ ꯚꯨꯃꯤꯅ ꯈꯥꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯀꯥꯁꯅ ꯋꯦꯗꯔ ꯑꯁꯤ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯏ ꯃꯔꯝ ꯑꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯪꯉ ꯐꯝꯁꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯀꯥꯁꯀꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯨꯃꯤꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯐꯝꯈꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯀꯥꯁꯄꯨ ꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯇꯤ ꯒꯥꯔꯤꯗꯨꯕꯨ ꯊꯧꯗꯨꯅ ꯑꯀꯥꯁꯄꯨ ꯍꯨꯟꯇꯣꯛꯑꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯒ ꯑꯀꯥꯁꯀ ꯈꯨꯠ ꯊꯣꯛꯅꯔꯛꯏ ꯐꯨꯅꯕ ꯌꯥꯕ ꯐꯨꯅꯔꯛꯏ ꯑꯀꯥꯁꯅ ꯃꯈꯣꯏꯕꯨ ꯂꯣꯏꯅ ꯐꯨꯊꯈꯤ ꯃꯗꯨꯒꯤꯗꯤ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯀꯔꯤꯕ ꯅꯪ ꯉꯁꯥꯏꯒꯤꯗꯣ ꯇꯤꯡꯈꯪ ꯑꯃ ꯌꯨꯕ ꯃꯇꯝꯗ ꯄꯥꯝꯕꯤ ꯁꯤꯡꯕꯤꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯌꯥꯟꯊꯠꯂꯦꯕ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯥꯗꯨꯅ ꯀꯗꯥꯏꯗꯒꯤꯅꯣꯗ ꯑꯩꯗꯤ ꯉꯁꯥꯏꯒꯤꯗꯨꯗꯤ ꯁꯨꯝ ꯄꯟꯆ ꯂꯥꯏꯟ ꯑꯣꯏꯅ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯌꯨꯝꯗ ꯅꯣꯡꯃꯇ ꯀꯣꯏꯊꯣꯛꯄꯤꯔꯣ ꯑꯩꯗꯤ ꯎ ꯄꯥꯝꯕꯤ ꯀꯌꯥꯃꯔꯨꯝ ꯊꯥꯔꯤꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯅ ꯄꯩꯁꯥ ꯗꯕꯜꯅꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯍꯟꯗꯣꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥꯗꯨꯁꯨ ꯀꯤꯃꯟꯈꯤꯗꯨꯅ ꯑꯍꯦꯟꯕ ꯄꯩꯁꯥꯗꯨ ꯅꯠꯇꯦ ꯑꯩ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯄꯩꯁꯥꯗꯨꯁꯨ ꯅꯈꯣꯏꯗ ꯂꯣꯏꯅ ꯄꯤꯔꯛꯑꯒꯦ ꯍꯥꯏꯗꯨꯅ ꯀꯤꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤꯗꯤ ꯑꯃꯨꯛ ꯑꯀꯥꯁꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯏꯒꯣ ꯍꯔꯠ ꯇꯧꯔꯦ ꯅꯪꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯂꯃꯟ ꯈꯨꯝꯅꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯚꯨꯃꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯗꯨꯅ ꯀꯥꯔꯟ ꯇꯥꯕ ꯍꯧꯔꯝ ꯇꯥꯔꯒꯗꯤ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯚꯨꯃꯤ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒ ꯑꯀꯥꯁ ꯍꯥꯏꯕꯗꯤ ꯑꯇꯤꯌꯥ ꯚꯨꯃꯤꯁꯦ ꯑꯀꯥꯁꯅ ꯀꯣꯏꯁꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯑꯀꯥꯁꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨ ꯀꯧꯗꯨꯅ ꯚꯨꯃꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯗꯨꯒꯤꯗꯤ ꯚꯨꯃꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯃꯉꯣꯟꯗ ꯐꯨꯔꯤꯕꯗꯤ ꯀꯔꯤꯒꯨꯝꯕ ꯅꯪ ꯃꯐꯝ ꯑꯁꯤ ꯂꯩꯇꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯁ꯭ꯇꯥꯐꯁꯤꯡꯗ ꯈꯨꯗꯣꯡꯊꯤꯕ ꯌꯥꯕ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯅꯥꯅ ꯀꯟꯗꯨꯔꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯎ ꯍꯥꯏꯒꯦ ꯑꯩꯒꯤ ꯁ꯭ꯇꯥꯐꯀꯤ ꯁꯦꯐꯇꯤꯒꯤ ꯒꯦꯔꯦꯟꯇꯤꯁꯤꯅ ꯀꯅꯥ ꯂꯧꯒꯅꯤ
ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯃꯤ ꯐꯨꯅꯕꯤꯌꯨ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯅ ꯃꯁꯤꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯩꯅ ꯀꯔꯝꯅ ꯍꯦꯟꯗꯜ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯏꯁꯥꯅ ꯈꯪꯖꯩ ꯅꯪꯁꯨ ꯅꯪꯒꯤ ꯅꯁꯥꯏꯗ ꯊꯧꯗꯨ ꯇꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯚꯨꯃꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥꯟꯅꯕꯗꯨ ꯑꯀꯥꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯥꯁꯨ ꯌꯥꯝꯅ ꯉꯛꯏ ꯃꯍꯥꯛꯅ ꯑꯀꯥꯁ ꯍꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯄꯦꯜꯂꯝꯃꯅꯤꯅꯦ ꯃꯇꯦꯡ ꯄꯥꯡꯂꯛꯄ ꯃꯇꯨꯡꯗ ꯅꯪꯉꯣꯟꯗ ꯊꯦꯡꯀ꯭ꯌꯨꯒ ꯍꯥꯏꯔꯛꯀꯅꯤ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯀꯅꯤ ꯑꯗꯨꯒ ꯏꯁꯩꯒ ꯁꯛꯃꯤꯟꯅꯒꯅꯤ ꯀꯥꯏꯅ ꯐꯤꯂꯝꯒꯤ ꯇꯥꯏꯞꯇ ꯈꯜꯂꯤꯕ꯭ꯔꯥ ꯅꯪꯅ ꯅꯨꯡꯁꯤꯔꯤꯕ ꯅꯨꯄꯤꯁꯤ ꯐꯤꯂꯝꯒꯤ ꯍꯦꯔꯣꯅꯤ ꯅꯠꯇꯦꯅꯦ ꯃꯗꯨꯒꯤꯗꯤ ꯑꯀꯥꯁꯁꯨ ꯏꯀꯥꯏ ꯈꯥꯡꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯤ 4-5 ꯐꯨꯔꯒ ꯀꯅꯥꯒꯨꯝꯕꯅ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯐꯪꯅꯤ ꯈꯟ ꯇꯥꯔꯒꯗꯤ ꯒꯨꯟꯗꯥꯁꯤꯡꯁꯨ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯉꯥꯛꯇ ꯉꯥꯏꯔꯝꯒꯅꯤꯅ ꯍꯣꯏꯗ ꯑꯗꯨꯒꯤꯁꯨ ꯅꯠꯇꯅ ꯑꯩꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯐꯨꯕꯒꯤ ꯃꯔꯝꯗꯤ ꯚꯨꯃꯤꯒꯤꯗꯃꯛꯇꯁꯨ ꯐꯨꯈꯤꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯌꯥꯝꯅ ꯐꯖꯗꯕ ꯑꯗꯨꯒꯤꯁꯨ ꯐꯨꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯍꯥꯛ ꯄꯥꯝꯗꯕ ꯃꯥꯜꯂꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯥꯎꯗꯨꯅ ꯄꯩꯗꯨꯅ ꯆꯠꯈ꯭ꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯃꯈꯥ ꯇꯥꯔꯦ ꯍꯣꯏꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯍꯥꯛ ꯅꯪꯉꯣꯟꯗ ꯊꯥꯒꯠ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯔꯒ ꯆꯠꯈꯤꯕꯗꯤ ꯐꯩꯗꯅ ꯃꯥ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤ ꯊꯣꯛꯑꯦ ꯇꯧꯖꯔꯤꯅꯣ ꯃꯗꯨꯒꯤꯗꯤ ꯑꯀꯥꯁꯅ ꯐꯔꯦ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯠꯈꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤꯗꯤ ꯚꯨꯃꯤ ꯑꯃꯁꯨꯡ ꯑꯀꯥꯁ ꯑꯁꯤ ꯌꯥꯝ ꯄꯥꯛꯅ ꯎꯅꯈꯤꯗꯦ ꯃꯗꯨꯗꯒꯤ ꯚꯨꯃꯤꯗ ꯃꯍꯥꯛꯅ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯍꯥꯏꯗꯨꯅ ꯃꯦꯁꯦꯖ ꯊꯥꯈꯤ ꯚꯨꯃꯤꯁꯨ ꯃꯦꯁꯦꯖꯄꯨꯗꯤ ꯄꯥꯏ ꯑꯗꯨꯕꯨ ꯔꯤꯄ꯭ꯂꯥꯏ ꯄꯤꯈꯤꯗꯦ ꯇꯧꯕꯇꯕꯨ ꯚꯨꯃꯤꯅ ꯑꯀꯥꯁꯄꯨꯗꯤ ꯉꯥꯛꯄꯤꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯑꯀꯥꯁ ꯑꯃꯁꯨꯡ ꯚꯨꯃꯤ ꯑꯗꯨ ꯃꯈꯣꯏꯒꯤ MD ꯚꯨꯄꯇꯤ ꯎꯅꯕ ꯂꯥꯛꯏ ꯃꯈꯣꯏꯁꯨ ꯚꯨꯄꯇꯤꯒꯤ ꯃꯌꯨꯝꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯉꯟꯇꯥꯅ ꯕꯤꯟꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯚꯨꯄꯇꯤ ꯉꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯚꯨꯃꯤꯅ ꯕꯤꯟꯗꯨꯗ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯤꯟꯗꯨꯁꯨ ꯑꯩ MDꯒ ꯑꯝꯇ ꯎꯅꯖꯒꯦꯅ ꯇꯧꯕꯅꯤ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯂꯩꯕꯒꯤꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯨꯃꯤꯅ ꯀꯔꯣꯔ ꯆꯥꯝꯃꯒꯤ ꯊꯕꯛꯇ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ꯭ꯔꯥ ꯌꯥꯔꯦ ꯑꯩ ꯎꯅꯔꯒꯦ ꯑꯗꯨꯒ ꯊꯕꯛ ꯃꯐꯝꯗ ꯂꯩꯔꯝꯃꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯤꯟꯗꯨꯕꯨ ꯆꯩꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤ ꯚꯨꯃꯤꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯀꯥꯁꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯈꯟꯖꯩ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯋꯥ ꯑꯃꯠꯇꯗꯤ ꯉꯥꯡꯈꯤꯗꯦ ꯃꯗꯨꯗꯒꯤ ꯕꯤꯟꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ MD ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯂꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩ MD ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯅꯈꯣꯏꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯂꯤꯕ ꯑꯗꯨꯒ ꯕꯤꯟꯗꯨ ꯁ꯭ꯋꯥꯏꯗ ꯂꯩꯍꯧꯕꯗꯥꯏꯅꯦ ꯃꯍꯥꯛꯇꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯚꯨꯃꯤꯅ ꯕꯤꯟꯗꯨꯗꯨꯗꯤ ꯑꯩꯅ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯑꯔꯖꯦꯟ ꯑꯣꯏꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯅꯤꯡꯉꯤ ꯍꯥꯏꯕꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯄ꯭ꯂꯥꯟ ꯗꯤꯁꯀꯁ ꯇꯧꯕ ꯂꯥꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯉꯟꯇꯥꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ MD ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯅꯪ ꯍꯥꯏꯔꯤꯁꯤꯕꯣ ꯄ꯭ꯂꯥꯟ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯣꯏꯔꯁꯨ ꯈꯟꯅꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯤꯗꯤ ꯌꯥꯝꯅ ꯂꯨꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯈꯤꯕꯅꯤꯅꯦ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯃꯍꯥꯛꯀꯤ ꯁꯤꯕ ꯆꯪꯕꯒꯤ ꯋꯥꯔꯤꯒꯤ ꯃꯇꯥꯡꯗꯅꯤꯅꯦ MDꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯨꯃꯤꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯤ ꯃꯗꯨꯒꯤꯗ ꯑꯀꯥꯁꯅ ꯀꯩꯗꯧꯔꯒꯦꯅꯦ ꯑꯪꯀꯜ ꯃꯗ MDꯅ ꯀꯥꯔꯇꯤꯛꯇꯨ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯇꯧꯔꯦ ꯇꯧꯕꯇꯕꯨ ꯃꯍꯥꯛꯇꯤ ꯃꯁꯤꯒꯤ ꯂꯨꯍꯣꯡꯕꯁꯤ ꯄꯥꯝꯗꯦ ꯑꯀꯥꯁꯅꯁꯨ ꯍꯣꯏ ꯑꯩꯁꯨ ꯈꯪꯉꯤ MDꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯍꯥꯛꯁꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯝꯅ ꯀꯤꯖꯕꯅꯤꯅꯦ ꯃꯔꯝ ꯑꯗꯨꯅ ꯕꯤꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤꯁꯤ ꯀꯔꯤꯒꯨꯝꯕ ꯀꯥꯔꯇꯤꯛ ꯂꯨꯍꯣꯡꯈ꯭ꯔꯒꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯄꯥꯈꯠꯇꯨꯅ ꯆꯦꯟꯖꯔꯛꯈꯤꯕꯅꯤ ꯑꯩꯅꯗꯤ ꯃꯉꯣꯟꯗ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤ ꯌꯥꯅꯕ ꯁꯤꯜꯂꯒꯦꯅ ꯍꯥꯏꯈꯤꯕꯅꯤ ꯃꯗꯨꯗ ꯚꯨꯃꯤꯅ ꯍꯥꯏꯔꯛꯏ ꯁꯣꯔꯤ ꯑꯪꯀꯜ ꯑꯩꯁꯨ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯈꯪꯗꯕꯒꯤꯅꯤ ꯃꯗꯨꯒꯤꯗꯤ MD ꯑꯗꯨꯅ ꯚꯨꯃꯤꯕꯨ ꯆꯩꯔꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯁꯣꯔꯤꯅꯣ ꯅꯪꯒꯤ ꯊꯃꯣꯏꯁꯤꯗꯤ ꯊꯃꯣꯏ ꯄꯥꯟꯗ꯭ꯔꯕꯅꯤ ꯅꯨꯡꯒꯤ ꯊꯃꯣꯏ ꯄꯥꯜꯂꯕꯅꯤ ꯅꯪꯉꯣꯟꯗ ꯐꯤꯂꯤꯡ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗ꯭ꯔꯕ ꯃꯤꯁꯛꯅꯤ ꯅꯪꯗꯤ MDꯅ ꯆꯩꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯚꯨꯃꯤꯁꯨ ꯍꯥꯏꯔꯞ ꯏꯀꯥꯏꯔꯞ ꯇꯧꯈꯤ ꯃꯗꯨꯗ ꯑꯀꯥꯁꯅ ꯑꯪꯀꯜ ꯑꯩ ꯃꯈꯣꯏꯒ ꯉꯥꯡꯅꯗꯨꯅ ꯌꯦꯡꯉꯒꯦ MDꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯌꯥꯏꯅꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗꯤ ꯈꯨꯡꯒꯪꯗꯅꯤꯅꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯑꯀꯥꯁꯅ ꯍꯥꯏꯔꯛꯏ MDꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯃꯆꯥ ꯑꯁꯦ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯄꯤꯔꯛꯑꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯟꯈꯤꯕꯁꯨ ꯌꯥꯏ ꯑꯩ ꯃꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯑꯀꯥꯁꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯃꯆꯥꯒꯤ ꯏꯃꯨꯡ ꯑꯗꯣ ꯌꯥꯝꯅ ꯁꯪꯒ ꯄꯪꯒ ꯂꯩꯕꯅꯤ ꯃꯈꯣꯏ ꯌꯥꯗꯧ ꯃꯥꯟꯗꯦꯗ ꯃꯗꯨꯗ ꯑꯀꯥꯁꯅ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯑꯩ ꯌꯥꯅꯕ ꯉꯥꯡꯅꯔꯒꯦ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯆꯠꯂꯣ ꯍꯥꯏꯗꯨꯅ MD ꯑꯗꯨꯅ ꯑꯀꯥꯁꯄꯨ ꯊꯥꯏ ꯃꯗꯨꯗ ꯑꯀꯥꯁ ꯆꯠꯄ ꯃꯇꯝꯗ ꯚꯨꯃꯤꯁꯨ ꯏꯟꯅꯒꯦ ꯍꯥꯏꯗꯨꯅ ꯚꯨꯃꯤ ꯃꯈꯣꯏ ꯑꯅꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯠꯈꯤ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯀꯥꯔꯇꯤꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯗꯨꯗꯩꯗꯤ ꯀꯥꯔꯇꯤꯛꯀꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯗ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯕ ꯃꯤꯁꯛ ꯅꯠꯇꯦ ꯑꯩ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯊꯨꯒꯥꯏꯕꯁꯨ ꯄꯥꯝꯗꯦ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤꯗꯤ ꯃꯊꯟꯇ ꯉꯥꯏꯔꯕ ꯏꯆꯥꯅꯨꯄꯥꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯑꯁꯥ ꯊꯝꯕꯁꯤꯕꯨ ꯂꯥꯜꯂꯕ꯭ꯔꯅꯦ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯍꯟꯗꯕꯗꯨꯗꯤ ꯃꯁꯤꯗꯤ ꯂꯥꯟꯒꯅꯤꯅ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯑꯀꯥꯁꯅ ꯍꯥꯏꯔꯛꯏ ꯑꯗꯣꯝ ꯑꯃꯁꯨꯡ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯜꯂꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯑꯗꯣꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯕꯁꯤꯗꯤ ꯊꯕꯛ ꯑꯃ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯁꯄꯣꯔꯠ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯕ ꯄꯤꯔꯣꯏꯗꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯋꯥꯐꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯌꯥꯅꯤꯡꯗꯕ ꯑꯩꯒꯤꯗꯤ ꯀꯔꯤꯝꯇ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯃꯍꯥꯛꯄꯨ ꯑꯐ ꯐꯠꯇ ꯇꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯂꯩꯕ ꯐꯩꯗꯅ ꯃꯗꯨꯒꯤ ꯑꯀꯥꯁꯅ ꯍꯥꯏꯔꯛꯏ
ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯕꯗꯤ ꯁꯣꯝꯒꯤ ꯌꯨꯝꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯀꯌꯥꯁꯤꯡ ꯑꯁꯤ ꯍꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯑꯗꯣꯝꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯌꯥꯏꯅ ꯂꯨꯍꯣꯡꯕ ꯑꯅꯝꯕꯅꯗꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯩ ꯇꯧꯕꯇꯕꯨ ꯕꯤꯟꯗꯨꯗꯤ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯐꯪꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯣꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯥꯔꯇꯤꯛꯀꯤ ꯃꯈꯨꯔꯥꯅ ꯍꯥꯏꯔꯦ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃꯨꯛ ꯅꯨꯡꯁꯤꯅꯕ ꯑꯃꯨꯛ ꯀꯥꯎꯅꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯤꯇꯤꯡ ꯇꯧꯕꯒꯤ ꯑꯥꯔꯊ ꯀꯔꯤꯅꯣ ꯃꯗꯨꯅ ꯃꯄꯥꯗꯨꯅ ꯃꯈꯨꯔꯥꯗꯨꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯦ ꯃꯗꯨꯒꯤ ꯑꯀꯥꯁꯅ ꯍꯥꯏꯔꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯋꯥꯍꯩ ꯑꯍꯨꯝ ꯈꯛꯇꯪ ꯑꯣꯏꯇꯥꯔꯒꯁꯨ ꯃꯗꯨꯗ ꯃꯤꯁꯛ ꯑꯅꯤꯒꯤ ꯊꯋꯥꯏ ꯌꯥꯎꯔꯤꯕꯅꯤ ꯍꯣꯏ ꯅꯨꯡꯁꯤꯕ ꯑꯁꯤ ꯅꯨꯡꯁꯤꯅꯔꯝꯃꯒ ꯀꯥꯎꯊꯣꯛꯅꯕ ꯉꯥꯛꯇꯅꯤ ꯇꯧꯕꯇꯕꯨ ꯅꯨꯡꯁꯤꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯊꯨꯏ ꯑꯗꯨꯕꯨ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗꯗꯤ ꯄꯨꯟꯁꯤ ꯑꯃ ꯆꯪꯏ ꯑꯗꯣꯝꯕꯨ ꯑꯩꯅ ꯑꯦꯗꯚꯥꯏꯁ ꯄꯤꯕ ꯉꯝꯕ ꯃꯤ ꯑꯆꯧꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯗꯨꯅ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯑꯁꯤꯕꯨ ꯑꯦꯛꯁꯦꯞ ꯇꯧꯕꯤꯗꯨꯅ ꯂꯨꯍꯣꯡꯕꯤ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯑꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯊꯨꯒꯥꯏꯕꯤꯕ ꯄꯥꯝꯕ ꯅꯠꯇ꯭ꯔꯒꯅ ꯊꯨꯡꯅꯍꯟꯕꯤꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯗꯨ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯀꯥꯁꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯄꯥꯗꯨꯅ ꯍꯧꯒꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯈꯜꯂꯨꯕꯗꯤ ꯅꯨꯄꯤ ꯃꯌꯨꯝ ꯑꯁꯤ ꯌꯥꯝꯅ ꯏꯅꯥꯛ ꯈꯔ ꯈꯨꯟꯕ ꯑꯆꯧꯕ ꯁꯪꯒ ꯇꯧꯕ ꯃꯤꯁꯛ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯇꯧꯕꯇꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯃꯌꯨꯝ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥꯝꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯕ ꯉꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯌꯥꯔꯣꯏꯗꯣꯔꯤꯕꯅꯣ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯀꯥꯁ ꯑꯃꯁꯨꯡ ꯚꯨꯃꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯀꯥꯁꯅ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯐꯔꯦ ꯑꯗꯨꯗꯤ ꯂꯨꯍꯣꯡꯕꯗ ꯑꯋꯥꯠ ꯑꯄꯥ ꯑꯝꯇ ꯂꯩꯍꯜꯂꯔꯣꯏ ꯂꯨꯍꯣꯡꯕꯁꯦ ꯑꯩꯈꯣꯏꯅ ꯍꯣꯡꯗꯣꯔꯤꯕꯅꯤ ꯃꯁꯤꯗ ꯆꯪꯒꯗꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯇꯧꯒꯅꯤ ꯅꯠꯇ꯭ꯔꯅꯤ ꯚꯨꯃꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯚꯨꯃꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯚꯨꯃꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯄꯥꯗꯨꯅ ꯑꯩꯈꯣꯏꯅ ꯂꯦꯞꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯚꯨꯃꯤ ꯑꯃꯁꯨꯡ ꯑꯀꯥꯁ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯃꯤꯟꯅꯈꯤ ꯃꯗꯨꯗ ꯚꯨꯃꯤꯅ ꯑꯀꯥꯁꯇ ꯃꯨꯟꯅ ꯌꯦꯡꯖꯔꯗꯨꯅ ꯋꯥꯈꯜ ꯑꯃ ꯁꯥꯒꯠꯆꯈꯤ ꯃꯗꯨꯒꯤꯗꯤ ꯚꯨꯃꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯅꯥꯏꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯣ ꯌꯥꯝꯅ ꯐꯖꯅ ꯁꯥꯟꯅꯈꯤꯅꯤ ꯑꯥꯔꯀꯤꯇꯦꯛꯆꯔ ꯇꯝꯕꯗ ꯅꯠꯇꯅ ꯅꯪꯗꯤ ꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯍꯩꯕꯅꯤꯅ ꯂꯦꯛꯆꯔꯒ ꯇꯧꯕꯒꯤ ꯀꯣꯔꯁ ꯑꯃꯒ ꯇꯧꯔꯨꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯔꯤꯛ ꯑꯃꯗꯒꯤ ꯀꯣꯄꯤꯒ ꯇꯧꯔꯤꯕ꯭ꯔꯥꯅꯦ ꯃꯗꯨꯒꯤꯗꯤ ꯑꯀꯥꯁꯁꯨ ꯁꯥꯎꯔꯞ ꯇꯧꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯃ ꯊꯥꯒꯠꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯈꯔ ꯐꯖꯅ ꯊꯥꯒꯠꯄ ꯀꯔꯤ ꯀꯥꯏꯒꯦ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯃꯗꯅ ꯚꯨꯃꯤꯒꯤ ꯃꯃꯥ ꯑꯃꯁꯨꯡ ꯑꯀꯥꯁꯀ ꯂꯥꯏꯁꯪ ꯑꯃꯗ ꯊꯦꯡꯅꯈꯤ ꯃꯗꯨꯒꯤꯗꯤ ꯑꯀꯥꯁꯅ ꯏꯅꯦ ꯅꯪ ꯅꯍꯥꯟꯒꯤ ꯅꯨꯄꯥ ꯌꯦꯡꯕꯒꯤ ꯃꯑꯣꯡ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯌꯥꯅꯈ꯭ꯔꯕꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯨꯃꯤꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯀꯗꯥꯏꯗꯒꯤ ꯌꯥꯕꯅꯣꯗ ꯀꯔꯤꯒꯨꯝꯕ ꯌꯥꯔꯝ ꯇꯥꯔꯒꯗꯤ ꯑꯩꯅ ꯂꯥꯏꯁꯪꯗ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯂꯤꯁꯤꯕꯨ ꯂꯥꯛꯈꯤꯒꯗ꯭ꯔꯅꯦ ꯃꯗꯨꯗ ꯑꯀꯥꯁꯅ ꯍꯥꯏꯔꯛꯏ ꯑꯁ ꯏꯅꯦꯒꯤ ꯊꯕꯛ ꯑꯁꯤꯗꯤ ꯑꯩꯒ ꯆꯞ ꯃꯥꯟꯅꯔꯤꯅꯤ ꯇꯧꯔꯤꯁꯤꯗꯤ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯚꯥꯕꯇꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅꯒ ꯐꯣꯡꯗꯣꯛꯇ꯭ꯔꯤꯕꯅꯣ ꯃꯗꯨꯗ ꯑꯀꯥꯁꯅ ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯅꯦ ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯀꯌꯥꯃꯔꯨꯝ ꯂꯩ ꯇꯧꯕꯇꯕꯨ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯗꯦ ꯑꯇꯣꯞꯄ ꯋꯥ ꯉꯥꯛꯇꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯗꯨ ꯄ꯭ꯔꯚꯥꯕꯇꯤꯅ ꯍꯥꯏꯔꯛꯏ ꯍꯣꯏꯗ ꯐꯔꯦꯗ ꯃꯗꯨꯒꯤ ꯋꯥꯗꯨ ꯑꯩꯉꯣꯟꯗꯕꯨ ꯊꯣꯏꯗꯣꯛꯅ ꯀꯥꯟꯅꯗ꯭ꯔꯦ ꯑꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯐꯣꯇꯣ ꯌꯦꯡꯒꯦꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯄ꯭ꯔꯚꯥꯕꯇꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯑꯀꯥꯁꯇ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯍꯟꯅꯤꯡꯕꯅꯤ ꯇꯧꯕꯇꯕꯨ ꯑꯀꯥꯁꯅꯗꯤ ꯏꯅꯦ ꯌꯥꯔꯅꯤꯗ ꯑꯩꯒꯤꯗꯤ ꯑꯩꯅ ꯈꯟꯖꯕ ꯅꯨꯄꯤ ꯂꯩꯔꯤꯁꯤꯗꯤ ꯍꯣꯏꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯁꯨ ꯀꯃꯥꯏꯅ ꯇꯧꯗ꯭ꯔꯤꯕꯅꯣ ꯈꯪꯗꯦꯅꯦ ꯃꯗꯨꯗ ꯑꯀꯥꯁꯅ ꯍꯣꯏꯅꯦ ꯏꯅꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯅꯨꯄꯤꯁꯤꯅ ꯅꯨꯡꯁꯤꯕ ꯑꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯈꯪꯂꯛꯇ꯭ꯔꯤꯕꯖꯥꯠꯅꯣ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯃꯗꯨꯒꯤꯗꯤ ꯑꯀꯥꯁꯅ ꯄ꯭ꯔꯚꯥꯕꯇꯤꯒꯤ ꯕꯦꯒꯇꯒꯤ ꯕꯣꯏ ꯑꯃ ꯂꯧꯊꯣꯛꯏ ꯀꯔꯤꯅꯣ ꯏꯅꯦ ꯅꯪꯅ ꯁꯤꯗ ꯏꯔꯤ ꯃꯌꯥꯝꯁꯤꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯄ꯭ꯔꯚꯥꯕꯇꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯕꯣꯔ ꯑꯐꯕ ꯑꯃ ꯐꯪꯅꯕ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯔꯥꯝꯒꯤ ꯃꯃꯤꯡ ꯑꯁꯤ ꯀꯔꯣꯔ ꯑꯃ ꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯀꯥꯁꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯅꯦ ꯁꯨꯃꯥꯏꯅ ꯏ ꯇꯥꯔꯒꯗꯤ ꯑꯩꯅ ꯈꯟꯖꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕꯨ ꯂꯣꯏꯅ ꯊꯨꯡꯒꯗ꯭ꯔꯅꯦ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨ ꯑꯁꯨꯝꯅ ꯏꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯅꯤꯡꯖꯔꯤꯕꯗꯨ ꯊꯨꯡꯕ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯕꯤꯌꯨ ꯑꯩꯗꯤ ꯀꯔꯣꯔ 10 ꯑꯗꯨꯝ ꯏꯒꯦꯅꯦ ꯑꯀꯥꯁꯀꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯄ꯭ꯔꯚꯥꯕꯇꯤꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤꯁꯤꯗꯤ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯀꯌꯥꯝꯕꯨ ꯅꯨꯡꯁꯤꯒꯦꯅꯦ ꯃꯉꯣꯟꯗ ꯃꯁꯛꯀ ꯌꯥꯝꯅ ꯐꯖꯕ꯭ꯔꯣ ꯃꯗꯨꯗ ꯑꯀꯥꯁꯅ ꯍꯥꯏꯔꯛꯏ ꯑꯁ ꯐꯖꯕ ꯐꯖꯗꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦꯗꯩꯅꯦ ꯃꯍꯥꯛꯀꯤ ꯃꯁꯛ ꯃꯍꯥꯛꯀꯤ ꯅꯥꯄꯜ ꯃꯍꯥꯛꯁꯤꯗꯤ ꯀꯁꯇꯃꯥꯏꯁ ꯇꯧꯔꯒ ꯁꯥꯕꯒ ꯆꯞ ꯃꯥꯟꯅꯩꯗ ꯃꯗꯨꯒꯤ ꯄ꯭ꯔꯚꯥꯕꯇꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯅꯪꯕꯨ ꯄꯥꯝꯗꯤ ꯄꯥꯝꯕ ꯖꯥꯠꯂꯥ ꯃꯗꯨ ꯑꯀꯥꯁꯅ ꯈꯪꯗꯦꯅꯦ ꯏꯅꯦ ꯃꯍꯥꯛꯁꯦ ꯑꯩꯕꯨ ꯄꯥꯝꯕꯗꯤ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯎꯠꯇꯦꯅꯦ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯚꯥꯕꯇꯤꯅ ꯍꯥꯏꯔꯛꯏ ꯑꯁ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯆꯞ ꯃꯥꯟꯅꯕ ꯖꯥꯠꯅꯤꯗ ꯍꯥꯏꯕꯗꯤ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯄ ꯃꯇꯝꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯞꯅ ꯆꯠꯈꯤ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯌꯥꯝꯅ ꯄꯥꯈꯠꯄꯅꯤ ꯀꯔꯤꯅꯣ ꯏꯅꯦ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯄ꯭ꯔꯚꯥꯕꯇꯤꯅ ꯑꯀꯥꯁꯇ ꯑꯥꯏꯗꯤꯌꯥ ꯑꯃ ꯄꯤꯈꯤ ꯑꯥꯏꯗꯤꯌꯥꯗꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯁꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯀꯥꯁꯇ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯀꯥꯁꯁꯨ ꯐꯔꯤꯅꯦ ꯏꯅꯦ ꯑꯗꯨꯗꯤ ꯃꯗꯨꯒꯤ ꯑꯥꯏꯗꯤꯌꯥꯗꯣ ꯑꯩ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯑꯃꯨꯛꯇꯗꯤ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣꯏꯕꯨ ꯑꯣꯏꯒꯗ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯄ꯭ꯔꯚꯥꯕꯇꯤꯅ ꯌꯥꯔꯒꯗꯤ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯑꯃꯨꯛꯇꯪ ꯌꯦꯡꯉꯣ ꯀꯔꯤꯒꯨꯝꯕ ꯐꯦꯜ ꯑꯣꯏꯔꯗꯤ ꯍꯥꯏꯗꯨꯅ ꯑꯀꯥꯁꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯁꯨ ꯔꯥꯝꯒꯤ ꯃꯃꯤꯡ ꯑꯗꯣ ꯀꯔꯣꯔꯛ ꯏꯔꯣꯗꯅ
Prabhavatisu mayamda halaktuna rangi maming adu karorak idun lay tanjaduna machanupidu lay machanupiduna laktuna mamada Prabha karino nangna tawridubo madura Prabhavati hare nangse yam thuna luhonabagidamukta ramgi maming asi karorak iribanine madudagidi machanupidasu ikairap tawna mamada hare hawjikti ma nangsu ramgi maming adu hiro nudayarni ramna chalaba male madagidi mamaduna karino nangna haningise madura machanupiduna hare hawjikti nang aigi luhonabagidamukta coffee shop taga chattuna wedding website taga chattuna koithi thiduna kangauna duna leitrabasu yarani haiduna hare machanupi wafam baduna mamaduna hare karino ibemna nang ngangingise nang asi lining bachalagi haiduna leblabra mamana dwai harakpagi mawong adura machanupiduna mamada sangna kopjare adu hare ima nangna aigi luhonbagidamukta khaluranu yare aisu aina pamjaba nupala thengnare maramaduna nang kolomse nakanda thamo aduga aigi luhonbagi tayari tawro machanupigi wafam adu taba matamda mamaduri yamna haraujaki nangna harisibu asengbarane bhumi machanupitasu hoini ma haiduna re wahaidu taba matamda mamadudi haraubana thumakre ibem ai kari haigadabno khangdrene aibu kari taw hairibano ai pujari gu undaraga madokadu book tawrora haiduna re madigidi machanupiduna hare imanang bom tangai khomi ai nupa duda amtadi nusi haiduna phongdokhigedana wahaidu taba matamda mamaduna karino ni beba nang hauji phawo nupa du nusi haina phongdoktriba madigidi machanupina re ima ai hayeng wen haisu hairagida madura mamaduna hare karino ni bema afaba thabak tawbadabu ngasi hayeng tawbnu lerisibo hawjimo mangona phone toroga mangona haiko machanupitasu aduna faradrani ima faradrati hujima khutakta phone tawaiduna hare madurgi mamaduna machanupida ibema kanumtadi hange nupa aduna nangbudi pambra nusibra mada bhumina masamangnadi direct pudi harakte adubu mahaki mawongdunadi aisi pamba nusibadi mali haiduna momonoktuna mamada hare madagidi bhumi amasung akasadu numidang waramgi matam amata thengnei madagi akasna bhumida hare ngasi se nong chugadaba maline karigino haduna bhumina hangi madura nangna aibo ikang khangawduna thidunu ka lakpasidi angakpa thodo ama oire maramada nong chudaw male habanida adugi wanateda sum boring chu yaduna nangbu nabalakpunida haiduna bhumina hare madura akasna nang karigumbam de hainingba male adubo haiba ngamdribasina karigi adugi wanateda sum lakpunida madura akasna asengbagirane madura bhumi su ikairap tawna nopet tawraga karigino minangna sumsum hangisebo aina nangwadabu kari wa lotkadaba leirigene nangde engoda wa lolibra haiduna bhumina hangi madura akasna karibu lotribanoda aidi heng khungangda chatnani haiduna hare madura bhumina khungangdadi kadaba chaturibano akasu mamang thakta bhumigi mamana idea ama pirakhibadu mafam asira apply tawnaba honabani haibadi mahagasi bhumidagi lamna chakhiba taragadi bhumigi thamoida leiriba wasing adu khangdoki haiduna mahan hare aisu khungangda imana kobuna khangamdre mafam maduda nupi yengulaona haribani aisu sahi kontra hendalaklabanina nupi thibasu yaredana maduginida haiduna hare akaski wafam singadu ikhang khangawdana adumna haidolakpagi mawong aduda somnakandani bhumidi ngasi mangonda nungsi haina phongdoki haiduna laklibani tawbutabu akasnati mahana atopa nupi amaga luhongna baidamakta khungangda chatnani haibagi wahaidu taba matamda bhumidi yamna ngakhe mathwaisu yamna nungakhide maduragi bhumina hare karino nang mafam madura adumak luhongadabra haiduna hangi madura akasna karigumba nupidu pamba taragadi hongba taredana pamdragna pamdre mada bhumina makha tare tasena nang nupidu pam taragadi adumak hongdorabra madura akasu yamna mong hadana oi adum hong taredana akaski wahaidu taba matamda bhumigi thamoidudi kakhiba haibadu waike madagi bhumisu mafam maduragi sawduna tholei madagi akasna masa matanda hajare antina engoda harakhiba idea dudi yamna bu pharine kharaga mangona nairaga yenge khangtoke mahaki thamoisida kai leiribano haiduna mahaksu bhumigi manakta changkhi akasu bhumigi manakta karimnaraduna hangai karigino nangna hauji phawol hongdribasina nangna nupasinga du pamdribra natragana nupasinga duna nang pamdribra haiduna hangi madagi bhumisu sawduna mamai du leithokduna hare nang khalibasa kaino phagira tawribase aisi phagine na khalibra karibana na hujai kibdo aina lohongdribasi kanagumamna reject to be na lohongdribaneba ngakno thaduna mangalsutra sibase pamjai mit uselaga khut paina basisu pami habse e hana khangamde maramaduna ai lohongkhidabani adugu mamang thakta kanamta tai nusiba phawrude yengo hojiti aina nangi mafamda kanaguma misak amatabu thamba ngamde maramaduna neina lohongdribase bhumigi wahaidu taba matamda akasni yamna ngakhe madurigi akasna bhumi ai kanota hage wahaidu harakpa matamda bhumina amtale ko aina ngangkhiba jamda ta ko tasena harpa matamda akasu asengbase hage tawbani tawbutabu
Bhumina mahana singba haige toba matamda thingki. Ai kyarak hala apongmi oi ko hairibano. Aina nangi matangda khankiba singasi kyarak aranba oi ko hairibano. Hoi masisu aigi irane. Matam aduda aina nangbu nungsikhiba dusu aigi irane. Bhumigi wahailu taba matamda somna kanadi akasti mahana ngangliba si kalino haiguna khanjaki. Yengo handaksu nangbu mahana nungsiba haibado oire. Masisu aigi iral haibado oirabane. Tawadawu masi aina amuhana nungsiba haibasu yadi maramdi matam aduda aina nangbu nungsirakibado hauji phawa adum nungsiduna lakhibani. Nangi wang sangang nanggu loinakhiba matam aina di pumnama kauthokre haiduna khalubani. Adubu nangna halakpa matamda ai khangki madudi aisi hanadai kalimta hongdri. Maram aduna suwaramba yai aina kanamta da nungsiba ngamkidabado. Nangna ingonda aisi sari sepa matamda yamna fajai haiduna haiki. Matam adudagi ai atopa dress amata yengudri sari adum setuna laikhrabani. College nangna safe environment haiduna campaign ama tawkibado. Madugi matungina aina company ama linkhatkibani. Aina thabak tawriba aina seliba aina chariba pumnamak sing asida nang loina yauribani. Yengjaruba maikai khudimakta nangi nang ngangtani. Masi nang unaruba matamdagi aina phawkhibani. Bhumina haidorakliba wafamsing adu taba matamda akasu kari khongadabano haibasi mahak karimta khangkide. Nupi amagi posida khwaidagi wajaba haibasi karino khangra. Kanaguma nupi aduna nupa adubu nungsiba matamda phongthokpa ngamdaba asini. Madugi nungsiba adubu kautholaduna sangsara sibu yengbasidi yamna wai. Aduga ahanba wrong number takhiba matamda amuhana phone tawba matamda wrong number amuhana taro habagi wa lairoi. Tasina mahana haningnibasi ahanba try tawba matamda nungsibi khidrabanina handak amuk try tawba matamda karamna nungsigani haiduna mahak mafam madurei tholakpani. Madura akasna bhumi bu khami. Madura bhumina lepo akas. Akhonigi marakta pumnamak loirabani. Karibu harugani it is over. Nang harakpasing adu aina tabagi karimta athra leitre. Akhoni thungnaba haibasidi laibakta tamlamdre. Laibak amasung atiyasi mamang darai bataragasu kaidongmungda thungnaroi haibasimadi leirabani. Haibadi bhumiga kaskasi yamna lapnai. Asum tawna nangai ga thungnagani haibagi asa asidi sunglai leitre. Wafamsing asi mahaksu mamittagi mapi ororota aduna haramdana mafam adurei chatkhi. Bhumina mafam adudagi karimta haramdana chatkhiba mikubadura akasu mathanda tumina lehawi. Maduragidi senamadana bhumisu mayamda halai. Makhoini habidi akaska makhoini ngangna sangnukhiba singadu mahakki nakongda yeiduna leikhi. Madudagidi mahaksu mamang thakki slam book ama puthokladuna college ki matam adu ningsingduna leikhi. Madudagidi sennasi 2012 ta lai. 2012 ki matamda makhoi engineering college amada punna taminabani. Madura bhumisu library da larik ama sumsum thiraduna leiringe tanjaduda college adu leiba satra phawba mana mahakki mising thadokladuna mafam aduda haibadi library duda leiriba mising adubu loina chatkhinabei damda ingit piki. Madudagidi library duda leiriba mising adusu mafam adudagi loina hawatuna chanakhi. Bhumina larik adu thiraduna tholakpa matamdadi mafam aduda kanamata leiramdabai mawng adu thinakhi. Tanjadura mafam aduda akasu lai. Akasna mahakki marupsing adubu mafam aduda kaukhi. Madagi bhumina tholakpa matamda satra oiriba gunda aduna bhumigi momangla thakhi. Mafam asida kanamta leite habasi nang khangiba natra. Aduga akhoi misingna yamna wana mafam asida leiriba mising asibu library sidagi loina chalankhibani. Karigumba nangna aingonda kis ama phaw piramdabida chakhiba taragadi makhoisu wakhal nungai loine haiduna haire. Tanjadura mafam adura akas lai. Akasna mafam adura mahakki mamanabasing adubu kawduna nang larik thiribadubu karai legi haiduna muhangi. Madagidi mahana bhumida onsalaga masigi larik sidi ainasu thirakliba larik nini haiduna bhumida khangnaba sasali. Asum mafam aduda mamanabasing adu lakpadagi library da leiramiba gunda satrasing adusu mafam aduragi loina chatkhi. Madagidi bhumigi makuta pariba larik adu akasna pariduna nangdi computer science ki satra oibore. Madura mamanabaduna paine akhona building saga mahana mafam adura computer fit tawjasani haiduna phagi tawduna mafam adudagi tholai. Akasna mafam aduda bhumibu kankhibagi mong aduda bhumisu akasna ngawjikhiba haibadu waikhi. Bhumina masa matanda haijare. Nupa asiga hek thendraba matamda aiga maga khudakta connection ama phawbaga chap mane. Hanadigi mahak aiga khangdarakpasi mangaine. Hawjiti mahak adum loina duna leibasi pame haiduna hare. Somna kandani mahana hostel adura lakpa matamda mamanabiduga warisanaduna lei. Madugni mamanabiduna nangi mating pangkhiba nupa adu kananone. Madura bhumina khangdene atopa branch ki satra oiba jala. Madura mamanabiduna yam pharabani. Tanja chana mahana nangi nanakta laktuna nangi mating panglibado. Madagidi bhumisu ningamdana hare. Adubu nungbu nungaite. Aina mahaka thenaba matam aduda mangonda Thagatchari haiba phawba hayaudre. Madura mamanabiduna hare. Karigino nangna adu yamna wana khalidubo.
ꯀꯦꯝꯄꯁ ꯑꯁꯤꯗ ꯂꯩꯕ ꯁꯥꯇ꯭ꯔ ꯑꯣꯏꯔꯒꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯅ ꯊꯦꯡꯅꯒꯅꯤꯗꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯥꯏꯔꯛꯀꯗꯧꯔꯒꯦ ꯅꯣꯡꯃꯗꯤ ꯚꯨꯃꯤꯁꯨ ꯃꯍꯥꯛꯀꯤ ꯘꯔꯤ ꯑꯗꯨ ꯇꯥꯍꯧꯔꯦ ꯍꯥꯏꯗꯨꯅ ꯀꯦꯝꯄꯁ ꯑꯗꯨꯗ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯀꯥꯁ ꯂꯥꯛꯏ ꯑꯀꯥꯁꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯈꯥꯎꯗꯒꯤ ꯘꯔꯤꯗꯨ ꯄꯨꯊꯣꯛꯇꯨꯅ ꯅꯪꯅ ꯊꯤꯔꯤꯕꯗꯨꯕꯨ ꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯗꯨꯅꯤ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯚꯨꯃꯤꯅ ꯍꯥꯏꯔꯦ ꯃꯗꯨꯒꯤꯗꯤ ꯑꯀꯥꯁ ꯎꯕ ꯃꯇꯝꯗ ꯅꯪꯗꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯃꯗꯨꯗ ꯑꯀꯥꯁꯅ ꯑꯩꯒꯤ ꯃꯤꯡ ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯧꯗꯦ ꯑꯀꯥꯁ ꯀꯧꯏ ꯃꯗꯨꯗ ꯚꯨꯃꯤꯁꯨ ꯑꯩꯒꯤ ꯃꯤꯡ ꯚꯨꯃꯤꯀꯥ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯑꯟꯖꯂꯤ ꯀꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯁꯤꯒꯤ ꯘꯔꯤꯁꯤ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯑꯩꯗꯤ ꯊꯋꯥꯏ ꯊꯥꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯦ ꯃꯗꯨꯗ ꯑꯀꯥꯁꯀꯤ ꯃꯃꯥꯟꯅꯕꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣꯗ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯋꯥꯔꯤꯕꯗꯤ ꯃꯁꯤ ꯘꯔꯤꯁꯤꯗꯤ ꯐ꯭ꯔꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯄꯤꯕ ꯃꯇꯝꯗꯁꯨ ꯀꯅꯥꯝꯇꯅ ꯂꯧ ꯌꯥꯔꯣꯏ ꯃꯗꯨꯗ ꯑꯀꯥꯁꯅ ꯑꯩ ꯀꯔꯤꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯃꯗꯨꯒꯤꯗꯤ ꯚꯨꯃꯤꯀꯥꯅ ꯃꯉꯣꯟꯗ ꯊꯦꯡꯛ ꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯀꯥꯁꯅ ꯅꯪꯅ ꯍꯧꯖꯤꯛꯇ ꯍꯥꯏꯈꯤꯕꯗꯨꯗꯤ ꯃꯗꯨꯗ ꯚꯨꯃꯤꯅ ꯃꯗꯨꯒꯤ ꯅꯠꯇꯦꯗ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯕꯗꯣ ꯃꯗꯨꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯦꯡꯛ ꯌꯨ ꯍꯥꯏꯍꯧꯗ꯭ꯔꯦ ꯃꯗꯨꯒꯤꯅꯤꯗ ꯃꯗꯨꯗꯒꯤꯗꯤ ꯚꯨꯃꯤꯅ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯔꯛꯏ ꯃꯍꯥꯛ ꯑꯁꯦ ꯃꯃꯥꯡꯊꯛꯇꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯐꯥꯎꯕ ꯈꯪꯗꯦ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯇꯤ ꯌꯦꯡꯅꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯇꯕꯨ ꯎꯗꯨꯅ ꯂꯩꯔꯦ ꯅꯣꯡꯃꯗꯤ ꯃꯈꯣꯏꯁꯨ ꯁꯦꯞ ꯅꯦꯆꯔ ꯍꯥꯏꯗꯨꯅ ꯀꯦꯝꯄꯦꯟ ꯑꯃ ꯆꯠꯈꯤ ꯀꯦꯝꯄꯦꯟ ꯑꯗꯨꯗꯒꯤ ꯏꯟꯁꯄꯥꯌꯔ ꯑꯣꯏꯔꯗꯨꯅ ꯃꯍꯥꯛꯅ ꯀꯝꯄꯅꯤ ꯑꯃ ꯂꯤꯡꯈꯠꯈꯤꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯁꯤꯅ ꯄꯥꯝꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯍꯥꯛꯁꯨ ꯂꯣꯏꯅ ꯄꯥꯝꯕꯒꯤ ꯃꯑꯣꯡꯅꯤ ꯑꯀꯥꯁꯅ ꯆꯠꯄ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯏꯅꯩ ꯑꯗꯨꯕꯨ ꯑꯀꯥꯁꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯁꯨ ꯃꯍꯥꯛ ꯃꯃꯥꯏ ꯑꯗꯨ ꯂꯣꯠꯆꯗꯨꯅ ꯑꯀꯥꯁꯄꯨ ꯎꯗꯅꯕ ꯍꯣꯠꯅꯖꯈꯤ ꯃꯁꯤꯕꯨ ꯀꯧꯕ꯭ꯔꯥ ꯅꯨꯡꯁꯤꯕ ꯃꯈꯣꯏ ꯑꯅꯤꯁꯤ ꯕ꯭ꯔꯥꯟꯆ ꯄꯨꯟꯗꯕ ꯇꯥꯔꯒꯁꯨ ꯀꯦꯝꯄꯁ ꯑꯗꯨꯗꯗꯤ ꯇꯣꯏꯅ ꯑꯗꯨꯃꯛ ꯎꯅꯕ ꯍꯧꯔꯛꯏ